Devisor lại. Hello Yamba anh ạ. Hi Devisor. Ngày rồi bữa ma'am. Devisor sắc ra po. Tara mani daw po. Hinga. Ma'am tayo lang mga ngay kasi. Nalilibay na kayo no. Kung mingan mo ding order ba na? Kung ako makita ba rin. Hinga si ma'am notification laga. May changjara ni. Devisor kayo matalsa lagi. Ngasi di ngan nahura sumiyap talakte. Hay ngay di rom sare. Hay ngay di khar theng taw ta live se pung tara gi matungda. Ngan na tawsu laktabni na ngay le bdo wae bu ko smai nam pham le. Laksalo ma'am. Devisor hujikse thangjing phangba matam natro. Thangjing matam watlibra. Thangjing chan sa phangba kuy re. Thokpa pa ude. Okay. Mate matam hoi kitang walib mali ko. Gano ko do. Thangjing ji khoi gi lai wa ga thokpa matam ma mai dai ne. Umoro ko marang ga thokpa matam du oi dui ne ba. Thangjing thokpa matam se. Aina hujik chaning ma se. Thangjing ni ma phan chaning nge. Aduga thangjing thokpa matam oiramani Devisor. Hujik pan thokpa matam ni ko pan ga thangjing iron ma sana bdo. Matam yora amani.
ꯍꯧꯖꯤꯛꯅ ꯕ꯭ꯔꯣ ꯈꯤꯇꯪꯗꯤ ꯇꯥꯡꯉꯦ ꯊꯥꯡꯖꯤꯡ ꯊꯣꯛꯄ ꯃꯇꯝꯗꯤ ꯑꯣꯀꯦ ꯊꯣꯛꯇꯤ ꯊꯣꯛꯑꯝꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯌꯨꯝꯂꯣꯝ ꯆꯠꯄꯒꯤ ꯂꯝꯕꯤꯁꯦ ꯇꯤꯗꯤꯝ ꯂꯝꯕꯤꯁꯤꯗꯅꯦ ꯑꯗꯨꯝ ꯅꯝꯕꯣꯜ ꯁ꯭ꯋꯥꯏꯗꯩ ꯍꯧꯔꯛꯑꯦ ꯅꯝꯕꯣꯜ ꯑꯣꯏꯅꯥꯝ ꯑꯗꯩ ꯕꯤꯁꯅꯨꯄꯨꯔ ꯌꯧꯔꯝꯗꯥꯏ ꯑꯗꯩ ꯈꯔ ꯍꯥꯏꯊꯔꯒ ꯁ꯭ꯋꯥꯏ ꯋꯥꯏ ꯂꯝꯕꯤ ꯃꯄꯥꯟꯗ ꯑꯁ ꯊꯥꯡꯖꯤꯡ ꯑꯗꯩ ꯎ ꯃꯣꯔꯣꯛ ꯃꯌꯥꯝ ꯄꯔꯦꯡ ꯄꯔꯦꯡ ꯊꯥ ꯌꯣꯟꯕꯗꯣ ꯑꯁ ꯅꯤꯡꯁꯤꯡꯉꯤ ꯎꯗꯕ ꯀꯨꯏꯔꯦ ꯆꯥꯕ ꯐꯪꯗꯕ ꯀꯨꯏꯔꯦ ꯆꯥꯅꯤꯡꯉꯤ ꯃꯗꯣ ꯍꯣꯏꯇꯣꯏ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯗꯦꯕꯦꯁꯣꯔꯗꯤ ꯏꯔꯣꯝꯕ ꯆꯥꯏ ꯍꯥꯏꯌꯦ ꯃꯤ ꯈꯔ ꯑꯗꯨꯝ ꯂꯥꯛꯄ ꯉꯥꯏꯈꯤꯁꯤꯀꯣ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯉꯜꯂꯤꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯁꯦ ꯑꯇꯣꯞꯄ ꯊꯕꯛꯇ ꯌꯥꯝ ꯆꯤꯡꯅꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯕꯗꯤ ꯆꯪꯉꯛꯄ ꯎꯗꯦ ꯃꯤ ꯂꯥꯛꯄ ꯎꯗꯕꯁꯤꯗ ꯉꯥꯏꯕ ꯋꯥꯁꯜꯂꯛꯇꯅ ꯗꯦꯕꯦꯁꯣꯔꯗꯤ ꯇꯨꯝꯕꯨ ꯇꯨꯝꯈ꯭ꯔꯕ ꯀꯩꯅꯣ ꯋꯥꯒ ꯑꯃ ꯉꯥꯡꯈꯤꯗ꯭ꯔꯦ ꯗꯦꯕꯦꯁꯣꯔ ꯍꯥꯏꯗꯣꯏꯔꯥ ꯗꯦꯕꯥꯁꯣꯔ ꯍꯥꯏꯗꯣꯏꯔꯥ ꯄ꯭ꯔꯅꯥꯎꯟꯁꯤꯌꯦꯁꯟ ꯈꯨꯄꯥꯁꯦ ꯁ꯭ꯄꯦꯂꯤꯡꯁꯤꯅꯗꯤ ꯗꯦꯕꯁ꯭ꯋꯥꯔ ꯍꯥꯏꯗꯣꯏꯅꯦꯕ ꯄꯣꯏꯇꯣꯏ ꯁꯦꯟꯖꯝ ꯗꯦꯕꯁꯣꯔ ꯂꯦꯞꯇꯣꯞꯀꯁꯦ ꯌꯥꯝ ꯇꯥꯡ ꯂꯩꯔꯝꯃꯦ ꯉꯁꯤ ꯑꯩꯆ ꯄꯤꯒꯤ ꯑꯃ ꯂꯧꯔꯨꯔꯦ ꯑꯁ ꯂꯦꯞꯇꯣꯞ ꯐꯣꯟ ꯂꯣꯏꯅꯃꯛꯅꯤꯀꯣ ꯍꯧꯖꯤꯛ ꯇꯥꯡꯈꯠꯂꯤꯁꯦ ꯗꯦꯕꯦꯁꯣꯔ ꯌꯥꯝ ꯊꯤꯅ ꯇꯥꯡꯈꯠꯂꯦ ꯍꯥꯟꯅ 10 ꯄꯤꯔꯝꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛ 15 ꯍꯥꯟꯅ 30 ꯄꯤꯔꯝꯕꯗꯣ 35 36 ꯅꯤꯐꯨ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯗꯤ ꯐꯣꯟꯁꯨ ꯂꯦꯞꯇꯣꯞꯁꯨ ꯑꯃꯠꯇ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯀꯣ ꯃꯦꯃꯣꯔꯤ ꯌꯥꯎꯕ ꯄꯣꯠꯁꯤꯡꯈꯩꯗꯤ ꯂꯩꯔꯨꯔꯅꯨ ꯑꯁꯤꯗ ꯂꯩ ꯑꯗꯨꯕꯨ ꯗꯦꯕꯦꯁꯣꯔ ꯉꯔꯥꯡ ꯗꯨꯀꯥꯟꯒꯤ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯁꯤꯖꯤꯟꯅꯕꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯣ ꯍꯣꯏ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯒꯗꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯌꯥꯝ ꯂꯩꯔꯒꯗꯤ ꯍꯣꯏ ꯂꯩꯔꯦ ꯐꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯊꯕꯛꯀꯤ ꯃꯇꯝ ꯈꯔ ꯉꯥꯏꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯉꯥꯏꯕꯅ ꯐꯩ ꯕ ꯍꯥꯏꯅ ꯄꯥꯗꯧꯅꯤ ꯑꯣꯀꯦ ꯑꯗꯨꯅꯤ ꯗꯦꯕꯁꯣꯔ ꯍꯥꯏꯅ ꯗꯦꯕꯁꯣꯔ ꯑꯇꯣꯞꯄ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯈꯪꯅꯕ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯣꯟ ꯑꯝꯇ ꯂꯩꯒꯦ ꯈꯜꯂꯦ ꯑꯟꯗꯔ 8 to 10K ꯃꯨꯛꯇ ꯂꯩꯕ 5G ꯌꯨꯁꯇ ꯁꯤꯖꯤꯟꯅꯕ ꯌꯨꯁꯇ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯁꯦꯀꯦꯟꯗꯅꯤꯀꯣ ꯍꯥꯏꯁꯦ ꯌꯨꯁꯇ ꯈꯪꯗꯦꯅꯦ ꯀꯃꯥꯏꯅ ꯀꯔꯝꯕ ꯍꯥꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯑꯝ ꯇꯥꯗ꯭ꯔꯦꯅꯦ ꯍꯥꯏꯕꯗꯤ ꯃꯃꯜꯁꯦ ꯊꯥꯡꯒꯠꯈꯤꯕꯁꯤꯗꯅꯦ ꯁꯦꯀꯦꯟ ꯍꯦꯟ ꯐꯥꯎꯗ ꯃꯃꯜꯁꯦ ꯇꯥꯡꯈꯠꯂꯦꯕ ꯃꯌꯥꯝ ꯑꯃ ꯀꯩꯅꯣꯒꯨꯝꯕ ꯌꯦꯡꯕꯤꯌꯣ ꯁꯦꯝꯁꯪꯒꯤ F15ꯂ ꯀꯩꯅꯣꯃ ꯉꯁꯤꯗꯩ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯐꯣꯟ ꯑꯃ ꯂꯩꯕꯗꯣ ꯗꯤꯖꯥꯏꯟ ꯐꯖꯕ ꯐꯖꯗꯕꯩ ꯋꯥ ꯇꯣꯛꯊꯣꯛꯑꯒꯅꯦ ꯁꯦꯝꯁꯪꯒꯨꯝꯕꯒꯤ ꯌꯨ ꯑꯥꯏꯁꯤꯅ ꯈꯔ ꯂꯥꯛꯑꯦꯕꯀꯣ ꯃꯃꯜꯁꯨ ꯑꯗꯨꯝ ꯑꯗꯨꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 15 16 ꯄꯤꯈꯤꯕ ꯐꯣꯟꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯁꯇ ꯃꯥꯔꯀꯦꯠꯇ ꯂꯤꯁꯤꯡ 9 ꯃꯥꯄꯜ 10 ꯌꯧꯔꯗꯤ ꯃꯦꯛꯁꯤꯃꯝ ꯌꯥꯝ ꯐꯕ ꯀꯟꯗꯤꯁꯟꯗ ꯐꯪꯒꯅꯦꯕꯀꯣ ꯑꯗꯨ ꯂꯩꯕ ꯌꯥꯏ ꯑꯩꯅ ꯁꯦꯝꯁꯪꯒꯤ ꯑꯩꯅ ꯁꯖꯦꯁ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗꯅꯦ ꯃꯣꯏꯒꯤ ꯁꯦꯝꯁꯪꯒꯤ ꯌꯨ ꯑꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯂꯥꯏꯕꯅꯤ ꯑꯦꯟꯗ꯭ꯔꯣꯏꯗꯇꯁꯨ ꯀꯣ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯅꯨꯡꯉꯥꯏꯕꯅꯦꯕ ꯌꯥꯝꯅ ꯀꯣ ꯍꯣꯏ ꯑꯍꯟꯁꯤꯡꯅ ꯄꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯅꯝꯕ ꯈꯣꯠꯄ ꯍꯩꯔꯣꯏꯗꯕꯗꯣ ꯑꯗꯨ ꯄꯥꯛ ꯑꯣꯏꯗꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨ ꯇ꯭ꯔꯥꯏ ꯇꯧ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯪꯅ ꯈꯪꯕꯗ ꯐꯣꯟ ꯂꯩꯔꯒꯁꯨ ꯀꯣ
ꯑꯁꯤꯒꯤ ꯐꯣꯟꯁꯦ ꯁꯨꯛ ꯄꯤꯍꯧꯏ ꯁꯤ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯃꯃꯤꯡꯗꯨꯒ ꯄ꯭ꯔꯥꯏꯁꯇꯨꯒ ꯑꯩꯉꯣꯟꯗ ꯃꯦꯟꯁꯟ ꯇꯧꯕꯤꯔꯛꯑꯗꯤ ꯑꯩ ꯌꯥꯏ ꯅꯠꯇ꯭ꯔ ꯌꯥꯗꯦꯗꯣ ꯑꯗꯨꯁꯨ ꯑꯩ ꯈꯟꯗꯣꯛꯄ ꯁꯖꯦꯁ ꯇꯧꯕꯗꯤ ꯑꯗꯨꯝ ꯌꯥꯅꯤ ꯑꯩꯁ ꯄꯤ 14ꯗꯣ 90ꯗ ꯂꯧꯋꯦ ꯑꯍꯟꯕꯗ ꯃꯥꯒꯤ ꯀꯟꯐꯤꯒꯨꯔꯦꯁꯟꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤꯗꯦꯕ ꯁꯣ ꯀꯔꯤ ꯀꯔꯤ ꯔꯦꯝ ꯑꯗꯩꯗꯤ SSD ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯐꯦꯠ ꯅꯪꯅ ꯂꯧꯔꯤꯕ ꯀꯟꯐꯤꯒꯨꯔꯦꯁꯟꯗ ꯑꯩꯁꯨ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯦ ꯍꯧꯖꯤꯛ ꯂꯥꯏꯚꯀ ꯊꯥꯔꯤꯕ ꯐꯣꯟꯁꯦ ꯆꯍꯤ 3-4 ꯍꯦꯜꯂꯦꯕꯀꯣ ꯑꯗ ꯐꯣꯟꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯀꯩꯝ ꯂꯩꯇꯦ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣꯅꯤ ꯀꯨꯏꯁꯜꯂꯛꯑꯃꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤ ꯈꯥꯡꯕ ꯈꯔ ꯋꯥꯠꯁꯜꯂꯛꯑꯦꯀꯣ ꯀꯨꯏꯅ ꯁꯨꯝ ꯁꯤꯖꯤꯟꯅꯔꯛꯄꯒꯤꯗꯤ ꯃꯦꯃꯣꯔꯤꯁꯦ ꯐꯨꯜ ꯂꯣꯏꯁꯜꯂꯛꯑꯦꯕ ꯑꯩꯒꯤ ꯐꯣꯇꯣꯁ ꯑꯗꯩ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁ ꯑꯗꯩꯗꯤ ꯗꯣꯀꯨꯃꯦꯟ ꯐꯥꯏꯜ ꯀꯩꯀꯩ ꯃꯌꯥꯝ ꯌꯥꯎꯁꯜꯂꯛꯄꯗꯨꯗꯅꯦ ꯃꯦꯃꯣꯔꯤꯁꯦ ꯐꯨꯜ ꯑꯣꯏꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯀꯥꯟꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯀꯥꯟꯗ ꯏꯗꯤꯠ ꯇꯧꯔꯒ ꯄ꯭ꯔꯣꯁꯦꯁ ꯇꯧ ꯀꯥꯟꯗꯅꯦ ꯃꯦꯃꯣꯔꯤ ꯐꯨꯜ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯍꯥꯟꯅꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯀꯛꯇ꯭ꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯅꯝꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯐꯣꯟ ꯑꯃꯇꯪ ꯂꯩꯒꯦꯅ ꯈꯟꯕꯅꯦꯕꯀꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯕ ꯈꯔ ꯀ꯭ꯋꯥꯂꯤꯇꯤ ꯚꯤꯗꯤꯑꯣꯗ ꯈꯔ ꯁꯦꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯈꯟꯕꯁꯤꯗ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯂꯩꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦꯕ ꯅꯍꯥꯟꯗꯒꯤꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯍꯥꯟꯕꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯨꯁ ꯇꯧꯋꯤꯅꯦ ꯑꯩꯁꯨ ꯂꯩꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯈꯟꯕꯒꯤ ꯋꯥꯅꯤ ꯂꯩꯕ ꯌꯥꯏ ꯂꯩꯗꯕ ꯌꯥꯏ ꯀꯔꯝꯕꯅ ꯐꯗꯣꯏꯅꯣꯗꯣ ꯌꯦꯡꯈꯤꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤꯅꯦ ꯃꯥꯔꯀꯦꯠꯁꯤꯗ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ OnePlus Nord 5ꯀꯁꯦ ꯂꯣꯟꯆ ꯇꯧꯕ ꯃꯇꯝꯗ 30-31 ꯑꯗꯨꯋꯥꯏꯗ ꯂꯣꯟꯆ ꯇꯧꯈꯤꯗꯅ ꯍꯧꯖꯤꯛ 37-38ꯗꯒꯤ ꯁꯨꯛꯇꯥ ꯇꯥꯗꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯑꯍꯣꯡꯕꯗ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯔꯤꯒꯦꯕꯀꯣ ꯑꯩꯅ ꯉꯔꯥꯡꯁꯨ ꯍꯥꯏꯕꯗꯣ Vivo T5X ꯀꯗꯣ ꯂꯨꯄꯥ 53,000-53,000 ꯐꯪꯉꯝꯕꯗ 18,000-24,000 ꯁꯨꯛꯇꯥ ꯇꯥꯗꯦꯕ ꯑꯗ ꯃꯃꯜꯁꯦ ꯌꯥꯝ ꯊꯤꯅ ꯍꯦꯟꯒꯠꯈ꯭ꯔꯦꯕ ꯁꯤ ꯍꯦꯟꯒꯠꯂꯛꯈꯤꯅꯦꯕ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛꯀꯁꯨꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯐꯣꯟ ꯕꯖꯦꯠꯇ ꯀꯩꯗ ꯂꯩꯕꯁꯦ ꯈꯔ ꯃꯇꯝ ꯆꯥꯕ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ Redmi 13Cꯗꯣ 8K ꯃꯨꯛꯇ ꯂꯩꯕ꯭ꯔꯣ ꯀꯩ ꯀꯥꯏꯒꯦ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯗꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯥꯏꯗꯣꯏꯅꯦ ꯍꯥꯏꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯏꯃꯥꯗꯨꯅꯗꯤ ꯐꯣꯇꯣ ꯀꯥꯞꯇꯅ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣꯒꯨꯝꯕ ꯅꯝꯗꯅ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯇꯧꯒꯗꯕ ꯅꯠꯇꯕꯅꯤꯅ ꯀꯣꯜ ꯇꯧꯕ ꯌꯥꯔ ꯂꯣꯏꯔꯦ ꯕꯦꯇ꯭ꯔꯤ ꯈꯥꯡꯉ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕ ꯑꯗꯩꯗꯤ ꯐꯦꯁꯕꯨꯛꯀꯨꯝꯕ ꯈꯔ ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡꯕ ꯈꯣꯠꯄ ꯔꯤꯜꯁꯀꯨꯝꯕ ꯈꯔ ꯌꯦꯡꯕꯗ ꯕꯦꯇ꯭ꯔꯤ ꯈꯔ ꯈꯥꯡꯒꯗꯧꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯐꯣꯟ ꯑꯃ ꯌꯦꯡꯕ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯍꯥꯅ ꯄꯥꯏꯕꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯈꯤꯇꯪ ꯑꯩ ꯆꯥꯅꯕ ꯋꯥꯠꯂꯦꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯍꯜꯅ ꯄꯥꯏꯕꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯀꯦꯃꯦꯔꯥꯗꯤ ꯃꯌꯦꯛ ꯁꯦꯡ ꯉꯁꯤꯗꯤ ꯃꯤꯁꯦ ꯌꯥꯝ ꯌꯥꯝꯗꯦ ꯀꯩꯅꯣ ꯂꯦꯕꯦꯜꯁꯣꯔ ꯄꯣꯏꯇꯣꯏ ꯕ꯭ꯔꯣ ꯗꯤ ꯀꯩ ꯃꯊꯦꯜ ꯍꯣꯠꯅꯔꯒꯦ ꯉꯁꯤꯗꯤ ꯉꯁꯥꯏ ꯑꯌꯨꯛꯇ ꯎꯇꯤ ꯊꯣꯡꯉꯦ ꯑꯗꯣ ꯎꯇꯤ ꯈꯔꯒꯅꯦ ꯑꯣꯝꯂꯦꯠꯀ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯁꯟꯈ꯭ꯔꯦ ꯉꯁꯤ ꯅꯨꯡꯗꯥꯡꯒꯤ ꯌꯥꯅ ꯌꯥꯅꯕ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯗꯣ ꯃꯤꯁꯨ ꯌꯥꯝ ꯌꯥꯝꯗꯕꯅꯤ ꯗꯦꯕꯦꯁꯣꯔ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯤ ꯌꯥꯝꯗ꯭ꯔꯒꯗꯤ ꯃꯤꯅꯤꯠ 5-10ꯇꯪ ꯌꯦꯡꯈꯤꯁꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯔꯗ ꯒꯦꯝꯗꯣ ꯁꯥꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ 3-4 ꯁꯥꯟꯅꯕ ꯌꯥꯏꯗꯅꯀꯣ ꯀꯩ ꯃꯣꯠ ꯂꯩꯒꯦ ꯄꯣꯏꯇꯣꯏ ꯗꯦꯕꯦꯁꯣꯔ ꯁꯥꯟꯅꯁꯤꯔ ꯁꯥꯟꯅꯔꯣꯏꯁꯤꯔ ꯀꯃꯦꯟ ꯇꯧꯁꯜꯂꯛꯑꯣꯅꯦ ꯀꯣꯔ ꯑꯜꯇ꯭ꯔꯥ 7 ꯔꯦꯝ 16GB 512 ꯔꯦꯝꯗꯨꯕꯨꯗꯤ ꯌꯥꯔꯦ 512ꯁꯦ SSDꯔ HDDꯔ ꯍꯥꯟꯅꯒꯤ SSD ꯑꯣꯏꯔꯒꯗꯤ ꯐꯩꯀꯣ HDD ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯔꯤड ꯑꯦꯟ ꯔꯥꯏꯠꯁꯨ ꯇꯞꯄꯛꯀꯅꯤ ꯑꯗꯨꯒ ꯕꯨꯠ ꯇꯧꯕꯗꯁꯨ ꯈꯔ ꯇꯞꯄꯛꯀꯅꯤ ꯕ꯭ꯔꯣ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯑꯁ ꯌꯥꯝ ꯊꯤ ꯍꯤꯡꯉꯅꯤ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡꯃꯨꯛ ꯆꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯅꯤ ꯍꯤꯡꯕꯒꯤ ꯋꯥꯗꯤ ꯄꯣꯏꯇꯣꯏ
9:37 चले 9:40 9:50 ꯐꯥꯎ ꯌꯦꯡꯁꯦ 9:50 ꯐꯥꯎꯗ ꯃꯌꯥꯝꯁꯦ ꯂꯥꯛꯇ꯭ꯔꯒꯗꯤ ꯃꯣꯏ ꯉꯥꯏꯕ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯒꯦꯝꯗ ꯍꯧꯔꯁꯦ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ ꯎꯗꯕ ꯀꯨꯏꯔꯦ ꯄꯥꯈꯪ ꯐꯔꯝꯃꯦ ꯑꯁ ꯁꯣꯍꯦꯜ ꯀꯨꯏꯔꯦ ꯎꯗꯕ ꯄꯥꯈꯪ ꯐꯥꯕ ꯂꯣꯏꯗꯅ ꯑꯃꯨꯛ ꯍꯟꯅꯨꯔꯛꯀꯗꯧꯔꯦ ꯃꯇꯝꯁꯦ ꯍꯟꯗꯣꯛꯈꯤꯗꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯈꯜꯂꯣ ꯑꯗꯨꯗꯤ ꯑꯦꯁ ꯑꯦꯁ ꯗꯤꯅꯤ ꯑꯣꯀꯦ ꯑꯦꯁ ꯑꯦꯁ ꯗꯤ ꯑꯣꯏꯔꯒꯗꯤ ꯌꯥꯔꯦ ꯑꯦꯁ ꯑꯦꯁ ꯗꯤꯁꯨ ꯃꯈꯜ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯕꯨ ꯑꯦꯁ ꯑꯦꯁ ꯗꯤ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯈꯤꯇꯪꯗꯤ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯦꯁ ꯗꯤꯗꯒꯤꯗꯤ ꯒꯦꯝ ꯍꯥꯏꯁꯨ ꯁꯥꯟꯅꯕ ꯑꯁ ꯌꯥꯏ ꯌꯥꯝ ꯊꯤ ꯌꯥꯏ ꯒꯦꯝ ꯑꯣꯏꯅ ꯇꯧꯕꯅ ꯐꯔꯅꯤ ꯃꯥꯅꯦ ꯇꯧꯔꯗꯕꯅꯤ ꯁꯣꯍꯦꯜꯁꯨ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯍꯧꯕ ꯌꯥꯔꯦ ꯑꯩ ꯈꯨꯠꯁꯦ ꯍꯥꯏꯐꯦꯠ ꯆꯥꯝꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯔꯒꯦ ꯏꯁꯤꯡ ꯑꯃꯇ ꯂꯧꯔꯨꯒꯦ ꯑꯗꯨꯒ ꯍꯧꯔꯁꯦ ꯉꯔꯥꯡꯁꯨ ꯂꯥꯏꯚ ꯊꯥꯕ꯭ꯔꯣ ꯊꯥꯏꯌꯦ ꯍꯧꯔꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯥꯏꯕ ꯑꯣꯏꯅꯀꯣ ꯍꯣꯏ ꯑꯗꯨꯝ ꯒꯦꯝ ꯁꯥꯟꯅ ꯁꯥꯟꯅꯅ ꯃꯌꯥꯝ ꯑꯇꯩ ꯂꯥꯛꯄ ꯉꯥꯏꯔ ꯂꯣꯏꯔꯦ ꯔꯦꯗꯤ ꯂꯩꯔꯣ ꯔꯦꯗꯤ ꯂꯩꯁꯜꯂꯣ ꯁꯤꯗꯤ ꯀꯃꯦꯟ ꯄꯤꯔꯛꯅꯕ ꯈꯨꯠꯀꯗꯣ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯣ ꯈꯨꯕꯤꯒꯗꯣ ꯃꯁꯥꯁ ꯇꯧꯗꯅ ꯈꯣꯠꯇꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗꯔ ꯏꯅꯕꯀꯣ ꯃꯤꯅ ꯍꯥꯟꯍꯟꯕ ꯌꯥꯗꯦ ꯑꯩ ꯈꯪꯉꯁꯨ ꯃꯤꯅ ꯍꯥꯟꯈ꯭ꯔꯒꯗꯤ ꯑꯗꯨ ꯀꯥꯟꯗꯦꯗꯅꯀꯣ ꯑꯗꯨꯅ ꯃꯤꯅ ꯍꯟꯗꯅꯕ ꯏꯁꯄꯤꯟ ꯑꯝꯇ ꯇꯧꯈꯤꯒꯦ ꯔꯦꯗꯤ ꯂꯩꯔꯣꯀꯣ ꯌꯥꯔꯦꯅ ꯀꯃꯦꯟ ꯇꯧꯁꯜꯂꯣ ꯌꯥꯕꯒ ꯑꯁ ꯗꯥꯏꯃꯟ 10 ꯈꯛ ꯍꯧꯒꯦ ꯑꯩꯗꯤ 100ꯗ ꯂꯦꯞꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯕ꯭ꯔꯣ ꯐꯣꯟꯗ N2 ꯍꯥꯏꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ N2 ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯤ ꯄꯤ ꯌꯨ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯄ꯭ꯔꯣꯁꯦꯁꯔꯗꯨꯒꯤ ꯏꯁꯇ꯭ꯔꯦꯁꯇꯦꯁ ꯃꯥꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯍꯥꯔꯠ ꯍꯦꯚꯤ ꯑꯣꯏꯕ ꯇꯥꯛꯁ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯉꯝꯕ ꯃꯥꯒꯤ ꯏꯁꯇ꯭ꯔꯦꯁ ꯀꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯝꯕꯒꯤ ꯆꯥꯡ ꯑꯣꯟꯅꯕꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯈꯛꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯁ꯭ꯀꯣꯔꯁꯦ ꯌꯥꯝꯈꯩ ꯐꯔꯦꯅ ꯂꯧꯅꯩꯀꯣ ꯑꯗꯨꯅꯦ ꯑꯃꯨꯛꯀ ꯎꯪꯈꯤꯒꯦ ꯃꯥ ꯎꯪꯕꯩꯁꯨ ꯑꯃꯨꯛꯀ ꯊꯣꯛꯂꯛꯑꯦ ꯑꯁ ꯂꯥꯏꯠꯇ ꯇꯥꯏ ꯀꯔꯤ ꯊꯣꯛꯂꯛꯀꯦ ꯂꯥꯏꯠꯅꯤꯡꯗ ꯑꯁ ꯑꯣ 170 ꯑꯣꯟꯈ꯭ꯔꯦ ꯑꯃꯅ 40 ꯑꯣꯟꯈ꯭ꯔꯦ ꯃꯉꯥꯁꯨ ꯂꯣꯏꯗꯕꯕꯨꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦ ꯃꯉꯥꯁꯨ ꯌꯦꯡꯉꯁꯦ 170 ꯇꯥꯔꯗꯤ ꯐꯅꯤ ꯑꯁ 15ꯗ ꯇꯥꯔꯗꯤ ꯌꯥꯗꯦꯅꯦ ꯑꯠꯆꯥ 30 ꯑꯣꯟꯈ꯭ꯔꯦ 15ꯗꯣ ꯌꯥꯝꯈꯠꯂꯛꯏ ꯍꯟꯗꯛꯇꯤ ꯑꯌꯥꯝꯕ ꯉꯥꯛꯇ ꯉꯥꯏꯔꯦ 170ꯗ ꯂꯦꯞꯄꯨꯅꯦ ꯌꯥꯗꯦꯗ 25ꯇꯒ ꯂꯦꯞꯁꯜꯂꯦ 50 ꯑꯣꯜꯂꯣ ꯑꯁ 100 ꯑꯣꯟꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯂꯥꯁꯀꯤꯁꯤꯗꯤ ꯑꯆꯧꯕ ꯉꯥꯛꯇꯅꯤ ꯍꯥꯏ 100ꯇꯨꯗ ꯑꯁ ꯂꯥꯏꯠꯇ ꯇꯥꯁꯜꯂꯦ ꯀꯥꯟꯗꯦ ꯑꯩ 360 ꯌꯧꯈ꯭ꯔꯦ ꯑꯃꯅ ꯀꯌꯥꯅꯣ ꯑꯃꯅ 220 360ꯗꯨꯗꯒ ꯂꯦꯞꯁꯜꯂꯛꯑꯗꯤ ꯃꯑꯣꯡ ꯇꯥꯔꯤꯍꯦ ꯏꯃꯥ ꯂꯦꯞꯀꯦ ꯇꯧꯔꯤꯅꯦ ꯑꯁ ꯀꯥꯟꯅꯗ꯭ꯔꯦꯗ ꯑꯣꯀꯦ ꯃꯌꯥꯝ ꯔꯦꯗꯤ ꯂꯩꯔꯣ ꯍꯧꯔꯁꯦ ꯑꯩꯈꯣꯏ ꯗꯦꯕꯁꯣꯔ ꯌꯥꯔꯦ ꯍꯧꯔꯦꯀꯣ ꯃꯌꯥꯝ ꯁꯤꯗꯤ ꯍꯥꯟꯕꯤ ꯇꯥꯟꯅꯕꯤꯅꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯩꯅꯣ ꯂꯥꯏꯚ ꯄ꯭ꯂꯦ ꯇꯧꯕ ꯅꯪ ꯌꯥꯗ꯭ꯔꯤꯁꯤꯕꯣ ꯀꯣ ꯄ꯭ꯂꯦꯗ ꯅꯝꯃꯔꯦꯅꯦ ꯑꯣ ꯌꯥꯔꯦ ꯁ꯭ꯂꯣ ꯌꯥꯝ ꯆꯠꯂꯦ ꯌꯦꯡꯉꯣ ꯀꯩ ꯋꯥꯔꯗ ꯑꯣꯏꯗꯧ ꯃꯥꯟꯒꯦꯗꯣ ꯍꯥꯟꯕꯤ ꯇꯥꯔꯕꯤꯅꯤꯀꯣ ꯃꯌꯥꯝ
ꯃꯤꯅ ꯍꯥꯏꯈꯤꯕ ꯋꯥꯔꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯧꯗꯦ ꯍꯥꯏꯇꯥꯔꯦ ꯀꯩ ꯋꯥꯔꯗ ꯑꯣꯏꯗꯧ ꯃꯥꯟꯒꯦ ꯑꯔꯥꯏꯕꯗꯝ ꯂꯩꯔꯦ ꯀꯅꯥꯝꯇ ꯂꯥꯏꯔꯤꯛ ꯏꯔꯛꯇꯦꯗ ꯀꯅꯥꯝ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯑꯩ ꯍꯥꯟꯅ ꯏꯊꯣꯛꯑꯁꯤꯔꯥ ꯑꯩ ꯃꯉꯥꯔꯛ ꯊꯤꯒꯦꯀꯣ 1 2 5 ꯐꯥꯎꯕꯗ ꯏꯔꯛꯇ꯭ꯔꯗꯤ ꯏꯔꯒꯦ 3 4 5 ꯏꯔꯛꯇ꯭ꯔꯦ ꯑꯃ ꯏꯊꯣꯛꯑꯒꯦ ꯑꯩ ꯑꯣꯀꯦ ꯄꯣꯏꯇꯣꯏꯅ ꯑꯦꯝ ꯑꯥꯏ ꯑꯦꯝ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯏꯟ ꯂꯥꯏꯐ ꯀ ꯍꯥꯏꯅꯕꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯌꯥꯎꯋꯤ ꯆꯨꯝꯃꯒꯁꯨ ꯌꯥꯎꯗꯕ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯆꯨꯝꯁꯨ ꯆꯨꯝꯕ ꯌꯥꯎꯁꯨ ꯌꯥꯎꯕ ꯑꯗꯨꯅꯤ ꯑꯩꯅ ꯆꯨꯝꯃꯦ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯀꯩꯅꯣ ꯕ꯭ꯔꯣ ꯑꯥꯏꯐꯣꯟ 17 ꯚꯔꯁꯦꯁ ꯑꯣꯄꯣ ꯔꯦꯅꯣ 16 ꯑꯣꯚꯔꯑꯣꯜ ꯌꯦꯡꯕꯗ ꯀꯔꯝꯕꯅ ꯍꯦꯟꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯒꯅꯤ ꯑꯥꯏꯐꯣꯟ 17 ꯆꯣꯡꯕ ꯅꯦꯝꯅꯤ ꯃꯤꯅꯦ ꯑꯦꯟ ꯑꯦ ꯑꯦꯝ ꯏ ꯅꯦꯝ ꯑꯦꯝ ꯑꯥꯏ ꯑꯦꯟ ꯏ ꯃꯥꯏꯟ ꯍꯥꯏꯗꯧꯕ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯁꯣꯍꯦꯜꯒꯤ ꯑꯅꯤꯃꯛ ꯆꯨꯝꯃꯦ ꯍꯥꯏꯕꯗꯤ ꯑꯅꯤꯃꯛ ꯌꯥꯎꯔꯝꯃꯦꯕ ꯁꯤꯗꯀꯣ ꯃꯈꯥ ꯀꯅꯥ ꯀꯅꯥꯅꯣ ꯀꯃꯦꯟ ꯍꯥꯟꯕꯤ ꯇꯥꯟꯅꯕꯤꯅꯦ ꯁꯤꯗꯤ ꯖꯔ ꯖꯔ ꯍꯦꯛꯇ ꯏꯁꯜꯂꯛꯑꯣ ꯃꯥꯏꯟ ꯏꯈ꯭ꯔꯦ ꯗꯕꯁꯣꯔ ꯁꯣꯍꯦꯜꯅ ꯍꯥꯟꯈ꯭ꯔꯦ ꯃꯦꯟ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯌꯥꯎꯔꯝꯒꯅꯤ ꯀꯩ ꯌꯥꯝ ꯁ꯭ꯂꯣ ꯆꯠꯂꯦ ꯇꯁ ꯇꯧꯕꯒ ꯆꯠꯇꯦ ꯀꯩꯅꯣ ꯁꯤꯗꯤ ꯑꯦꯝ ꯑꯦ ꯑꯥꯏ ꯑꯦꯟ ꯃꯦꯟ ꯑꯦꯝ ꯏ ꯑꯦ ꯑꯦꯟ ꯃꯤꯟ ꯆꯨꯝꯃꯦ ꯄꯣꯏꯇꯣꯏꯁꯨ ꯆꯨꯝꯃꯤ ꯁꯣꯍꯦꯜꯁꯨ ꯆꯨꯝꯃꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯒꯦꯝꯁꯦ ꯌꯥꯝ ꯁ꯭ꯂꯣ ꯑꯣꯏꯌꯦ ꯗꯥꯏꯃꯟ 30 ꯃꯨꯛꯁꯨ ꯐꯪꯖꯜꯂꯛꯑꯦ ꯍꯧꯔꯤꯁꯦ ꯃꯦꯟꯗꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯗꯦꯕꯦꯁꯣꯔ ꯅꯪ ꯈꯔ ꯇꯞꯄꯦ ꯃꯤꯅ ꯍꯦꯛꯇ ꯍꯥꯜꯂꯦ ꯅꯠꯇꯦ ꯈꯪꯕꯒ ꯇꯞꯅ ꯏꯟꯁꯜꯂꯛꯑꯣꯁꯨ ꯉꯥꯏꯔꯦ ꯍꯥꯟꯒꯤꯗꯅꯕ ꯁꯐꯜ ꯇꯧꯁꯤꯔꯣ ꯑꯝꯇꯪ ꯃꯨꯚ ꯇꯧꯊꯣꯛꯁꯤꯔꯣ ꯈꯪꯕ ꯂꯥꯏꯅꯕ ꯁꯐꯜ ꯇꯧꯊꯣꯛꯈꯤꯁꯦ ꯀꯩꯅꯣ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯤ ꯏꯁꯀ꯭ꯔꯤꯟꯁꯦ ꯌꯥꯝꯅ ꯁ꯭ꯂꯣ ꯆꯠꯄꯩ ꯇꯥꯏꯞ ꯇꯧꯋꯤ ꯒꯦꯝꯁꯦ ꯉꯁꯤꯗꯤ ꯁꯐꯜ ꯇꯧꯈ꯭ꯔꯦ ꯑꯦꯝꯗꯣ ꯍꯥꯏꯈ꯭ꯔꯦ ꯄꯣꯏꯇꯣꯏ ꯍꯣꯏ ꯑꯦ ꯑꯥꯏ ꯑꯦꯝ ꯑꯦꯝꯗꯣ ꯑꯩꯈꯣꯏ ꯏꯈ꯭ꯔꯦ ꯑꯦꯝ ꯏ ꯑꯦꯟ ꯃꯦꯟ ꯆꯨꯝꯃꯤ 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 ꯏꯅ ꯂꯣꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯋꯥꯔꯗ 4ꯗ ꯀꯣ ꯅꯥꯏꯟ ꯑꯦꯟ ꯑꯥꯏ ꯑꯦꯟ ꯌꯥꯎꯗꯦ ꯑꯦꯟ ꯑꯅꯤ ꯁꯨꯗꯤꯌꯦ ꯌꯥꯔꯣꯏꯌꯦ ꯋꯥꯔꯗ 2 ꯈꯤꯇꯪ ꯉꯥꯏꯔꯦ ꯊꯤꯖꯤꯜꯂꯛꯑꯣ ꯊꯤꯖꯤꯜꯂꯛꯑꯣ ꯀꯣꯛꯁꯦ ꯍꯦꯛꯇ ꯎꯪꯒꯥꯏ ꯑꯣꯏꯔꯁꯨ ꯂꯩꯔꯦ ꯃꯩꯅꯥ ꯃꯩꯅꯥꯗꯤ ꯂꯩꯔꯝꯃꯣꯏꯍꯦ ꯃꯤꯌꯟ ꯑꯦꯝ ꯑꯥꯏ ꯑꯦ ꯑꯦꯟ ꯑꯦ ꯌꯥꯎꯗꯦꯀꯣ ꯍꯧꯖꯤꯛ ꯅꯝꯃꯦꯀꯣ ꯁꯣꯍꯦꯜꯒꯤꯁꯨ ꯌꯥꯎꯗꯦꯀꯣ ꯃꯦꯟ ꯑꯩꯅ ꯑꯃ ꯏꯈ꯭ꯔꯦꯀꯣ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯑꯦꯅ ꯍꯧꯋꯤ ꯈꯜꯂꯣ ꯏꯅ ꯂꯣꯏ ꯑꯩ ꯁꯂꯣꯔꯥ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤꯔꯥ
ꯀꯔꯤ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯦꯅ ꯍꯧꯕ ꯑꯦ ꯑꯦꯝ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯕꯤꯗ ꯑꯦꯅꯤꯃꯦ ꯑꯣꯀꯦ ꯆꯨꯝꯈ꯭ꯔꯦ ꯑꯦꯅꯤꯃꯦꯁꯇ ꯄꯣꯏꯗꯣꯏꯅ ꯍꯜꯂꯦ ꯒꯦꯝꯁꯦ ꯌꯥꯝ ꯇꯞꯄꯦ ꯐꯣꯟꯅ ꯅꯠꯇꯦ ꯃꯥꯒꯤ ꯒꯦꯝꯁꯤꯅ ꯁ꯭ꯂꯣ ꯆꯠꯄꯩꯅꯦ ꯍꯧꯔꯦ ꯃꯊꯪ ꯍꯧꯔꯦ ꯑꯩ ꯋꯥꯔꯗ ꯑꯅꯤꯗꯤ ꯎꯔꯦ ꯑꯩ ꯏꯈꯤꯔꯣꯏꯒꯦ ꯃꯌꯥꯝꯅ ꯉꯥꯏꯅꯔꯀꯥꯟꯗ ꯃꯔꯛꯇ ꯃꯦꯟꯁꯤꯜꯂꯛꯀꯦ ꯑꯩꯅ ꯈꯜꯂꯤ ꯋꯥꯔꯗꯁꯦ ꯍꯥꯏꯔꯦ ꯌꯦꯡꯒꯦ ꯔꯦꯟꯠ ꯇꯤꯟ ꯑꯅꯤꯃꯛ ꯆꯨꯝꯃꯤꯀꯣ ꯗꯦꯕꯦꯁꯣꯔꯁꯨ ꯄꯣꯏꯇꯣꯏꯁꯨ ꯇꯦꯟ ꯆꯨꯝꯃꯤ ꯌꯧꯐꯝ ꯊꯣꯛꯏ ꯁꯦꯟꯇꯔ CENTER CENTRE ꯁꯦꯟꯇꯔ ꯁꯦꯟꯇꯔꯤ ꯏꯈ꯭ꯔꯦ ꯗꯦꯕꯦꯁꯣꯔ ꯏꯈ꯭ꯔꯦ ꯁꯦꯟꯇꯔ ꯏꯈ꯭ꯔꯦ ꯅꯤꯠ ꯅꯝꯕ ꯆꯠꯇ꯭ꯔꯤꯁꯨ ꯁꯤ ꯒꯦꯝꯁꯦ ꯌꯥꯝ ꯍꯦꯡ ꯆꯠ ꯂꯩꯔꯝꯃꯦꯗ ꯅꯠꯇ꯭ꯔ ꯃꯤ ꯃꯌꯥꯝ ꯁꯥꯟꯅꯔꯝꯒꯅꯤ ꯑꯣꯟꯂꯥꯏꯟꯁꯤꯗ ꯌꯥꯗ꯭ꯔꯤꯁꯨ ꯅꯝꯕ ꯌꯥꯗ꯭ꯔꯦ ꯅꯤꯠ ꯅꯦꯠ ꯅꯝꯕ ꯌꯥꯗ꯭ꯔꯦꯀꯣ ꯑꯩ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯅꯝꯃꯛꯀꯦ ꯐꯣꯟꯗ ꯑꯇꯩꯗ ꯇꯁ ꯇꯧꯕꯗꯤ ꯂꯣꯏ ꯆꯠꯂꯛꯏ ꯐꯣꯇꯣꯁꯦ ꯑꯃꯨꯛ ꯍꯥꯏꯅ ꯍꯥꯏꯒꯦ ꯊꯝꯒꯦ ꯃꯐꯝꯗ ꯄꯨꯅꯤꯡꯐꯝ ꯄꯨꯈ꯭ꯔꯦ ꯃꯥꯒꯤ ꯃꯌꯥꯏꯁꯤꯗ ꯊꯦꯡꯕꯅ ꯆꯠꯇ꯭ꯔꯦꯕ ꯑꯩ ꯒꯦꯝꯁꯦ ꯌꯥꯝ ꯁ꯭ꯂꯣ ꯆꯠ ꯂꯩꯔꯝꯃꯦ ꯍꯦꯡ ꯆꯠ ꯂꯩꯔꯝꯃꯦ ꯅꯍꯥꯟꯋꯥꯏ ꯍꯧꯔꯛꯄꯗ ꯁꯥꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯧꯖꯤꯛꯇꯤ ꯃꯤ ꯃꯌꯥꯝ ꯁꯥꯟꯅꯔꯝꯗꯧ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯝꯕ ꯆꯠꯇ꯭ꯔꯤꯁꯨ ꯌꯥꯗ꯭ꯔꯦꯅꯦ ꯅꯝꯕ ꯑꯣꯀꯦ ꯅꯤꯠ NET ꯅꯦꯠꯇꯨꯃ ꯆꯨꯝ ꯌꯥꯔꯦ ꯗꯦꯕꯦꯁꯣꯔ ꯑꯇꯩ ꯀꯩꯅꯣꯒꯤ ꯅꯤꯠꯇꯣ ꯌꯥꯈꯤꯗ꯭ꯔꯦ ꯁ꯭ꯋꯥꯏꯒꯤ ꯇꯦꯟꯁ ꯅꯝꯕ ꯌꯥꯗ꯭ꯔꯦ ꯁꯣꯝ TNCE TNC ꯅꯝꯕꯁꯦ ꯌꯥꯗ꯭ꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯁꯥꯟꯅꯕ ꯃꯁꯤ ꯒꯦꯝꯁꯤ ꯂꯣꯏꯔꯒ ꯑꯝꯇ ꯀꯛꯊꯠꯂꯒ ꯑꯃꯨꯛ ꯀꯣꯛꯇꯩ ꯆꯪꯉꯛꯀꯦ ꯍꯧꯔꯛꯄꯗꯩ ꯇꯧꯔꯕꯅꯤ ꯌꯥꯝ ꯁ꯭ꯂꯣ ꯑꯣꯏꯌꯦꯕ ꯌꯥꯝ ꯁ꯭ꯂꯣ ꯑꯣꯏꯔꯦ ꯅꯝꯕ ꯌꯥꯗ꯭ꯔꯦ ꯉꯥꯛꯇꯪ ꯉꯥꯏꯈꯤꯒꯦ ꯌꯥꯗ꯭ꯔꯦ ꯅꯝꯕ ꯑꯣꯀꯦ ꯌꯥꯔꯛꯑꯅꯤ TE ꯑꯃꯨꯛ ꯌꯥꯈꯤꯗ꯭ꯔꯦ ꯑꯣꯄꯥ ꯌꯥꯏꯌꯦ ꯋꯥꯍꯪ ꯑꯗꯨꯝ ꯍꯪꯆꯜꯂꯛꯑꯣ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯝꯕ ꯌꯥꯗ꯭ꯔꯦꯅꯦꯍꯦ ꯇ꯭ꯔꯦꯟꯁ ꯌꯥꯗꯦ TRA ꯌꯥꯎꯗꯦ RECENT ꯔꯤꯁꯦꯟꯠ ꯑꯃ ꯌꯥꯔꯦ ꯑꯃ ꯋꯥꯠꯂꯤ
hangzelo opa opa 69 mingzine naire opa Rents RENCE rents I know RENCE rents tin hoi hapre adu TREE upambi tenar Ibrane du watuba TENER ngamba su lại quê bé lại lại lạc tụi hồi lạc tụi quê enter hồi chúng mẹ đuôi giờ NTR enter chung kre swell na chung kre train do yaram de adu mem asigi game se hin jale am te exit taro ka amu chama ke ko phone adi oi roi adu nungka hora ge ya brenge thara heng chat pa kha pha brenge 1 3 เอา level โอ้หันตะคิดตั้งถูกมาเลยโอเคไอ้มาวัดมาอุเรตอนนั้นให้ได้ยังไงนะखालीวัดใช่ไหม mobile phone ขนาดพบ 40K มุกี้ให้ไปรอ 40K มุกแต่ขนาดพบ phone S20 ก็กันน้องพังเร็ว25ก็ได้ยินไหมแต่พังเร็วทุกพังก็ได้ R ให้ได้ R ดูดีเลย R นั่นเองให้ดูดีนั่นมุงสักทีเดียว HOURR HO ไอ้มา HOLY Holy ดูนั่นเองอันนี้ให้ได้ hour OUR hour ดูนั่นเองไอ้น่ะให้นี่สิ Elita welcome Elita ปอยด้วยนะ Holy ให้ได้ดูดูสงสัยอีกเลยก่อนไอ้น่ะให้ก็ตัววอร์ดตกน้ำให้ได้ตรี Elita welcome Elita ปอยด้วย ayam hꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯇꯧꯅꯔꯤꯕ ꯐ꯭ꯔꯤꯗ ꯄꯩꯁꯥ ꯐꯪꯉꯦ ꯍꯥꯏꯅꯩꯁꯤꯡꯁꯦ ꯑꯩꯗꯤ ꯁꯦꯞ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯁꯤ ꯃꯇꯥꯡꯗ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯅꯍꯥꯟꯗꯩ ꯍꯪꯅꯤꯡꯗꯅ ꯂꯩꯕꯅꯦ ꯑꯩ YOU ఓకే YOU ꯄꯩꯁꯥ ꯐꯪꯕꯁꯦ ꯐꯪꯉꯝꯕ ꯌꯥꯏ ꯑꯩꯅꯁꯨ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯁꯥꯅꯗꯤ ꯇꯧꯗꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯇꯧꯗꯅ ꯃꯣꯏ ꯄꯩꯁꯥ ꯍꯥꯞꯆꯤꯜꯂꯒ ꯄꯩꯁꯥ ꯅꯣꯡꯃꯒꯤ ꯑꯁꯨꯛ ꯐꯪꯉꯦ ꯀꯥꯏꯅ ꯇꯧꯕ ꯂꯩꯀꯣ ꯔꯤꯆꯥꯔꯖ ꯇꯧꯋꯦ ꯑꯗꯨꯗꯣ ꯃꯣꯏ ꯇꯧꯋꯤ ꯅꯣꯏ ꯊꯥꯖꯔꯒꯗꯤ ꯑꯗꯨꯝ ꯇꯧ ꯑꯩꯗꯤ ꯇꯧꯅꯤꯡꯗꯦꯅ ꯌꯥꯎꯗꯦꯕꯀꯣ ꯐꯪꯉꯦ ꯍꯧꯔꯛꯄꯗꯅꯦ ꯃꯤ ꯑꯃꯅꯤ ꯐꯪꯉꯝꯃꯤ ꯑꯣꯔꯂꯤꯗ ꯆꯨꯝꯃꯦ ꯑꯦꯂꯤꯇꯥꯅ ꯍꯥꯏꯔꯤꯗꯣ ꯑꯦꯂꯤꯇꯥ ꯍꯥꯏꯔꯤ ꯋꯥꯔꯗꯁꯦ ꯑꯩꯅ ꯈꯜꯂꯝꯃꯤꯗꯣ ꯑꯗꯣ ꯑꯩꯗꯤ ꯇꯧꯅꯤꯡꯗꯦ ꯃꯗꯨ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯅꯧꯔꯤꯉꯩꯗ ꯃꯤ ꯈꯔ ꯐꯪꯉꯦ ꯄꯩꯁꯥ ꯌꯥꯝ ꯊꯜꯂ ꯆꯥꯎꯔꯛꯑꯀꯥꯟꯗꯅꯦ ꯁꯝꯅ ꯍꯥꯏꯔꯒꯥꯟꯗ ꯂꯨꯄꯥ 100 ꯍꯥꯞꯄꯦ 150 ꯐꯪꯉꯦ ꯅꯣꯡꯉꯥꯜꯂꯒ 100 ꯍꯥꯞꯆꯤꯜꯂꯦ 150 ꯐꯪꯉꯦ ꯇꯧꯔꯦ ꯍꯔꯥꯎꯍꯜꯂꯦꯕ ꯃꯤꯁꯦ ꯑꯗꯨꯒ 10,000 ꯀꯨꯟꯒꯨꯝꯕ ꯆꯥꯎꯔꯛꯑꯀꯥꯟꯗ ꯊꯣꯛ ꯇꯨꯃꯤꯟ ꯂꯩꯁꯨ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯃꯥꯡꯕꯁꯦ ꯌꯥꯝ ꯇꯧꯋꯤ ꯑꯗꯨꯁꯨ ꯑꯗꯨ ꯑꯣꯏꯌꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯗꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯋꯦꯕꯁꯥꯏꯠꯀꯨꯝꯕꯁꯦ ꯑꯩꯗꯤ ꯁꯦꯞ ꯑꯣꯏꯗꯦ ꯃꯣꯏꯒꯨꯝꯕ ꯋꯦꯕꯁꯥꯏꯠꯁꯤꯡꯗ ꯆꯪꯕꯁꯦꯀꯣ ꯑꯗꯨꯅ ꯀꯩꯗꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯗꯥꯇꯥ ꯕ꯭ꯔꯤꯆ ꯑꯣꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝꯅ ꯂꯩꯒꯜꯂꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯁꯦꯞ ꯑꯣꯏꯗꯦ ꯇꯧꯕꯇꯕꯨ ꯑꯗꯨꯒꯨꯝꯕꯗꯨꯗ ꯌꯥꯔꯤꯈꯩ ꯅꯝꯗ꯭ꯔꯒꯗꯤ ꯑꯗꯨꯝꯕ ꯌꯥꯔꯤꯈꯩ ꯆꯪꯗ꯭ꯔꯒꯗꯤꯅꯦ खरा कहीं है नहीं सेफ ओइबने खल्लेब को योर है ना आई नो से अर्ली दम ता इगी के आइना खलम वार तो अर्ली दनी को अर्ली से दुगा YOUR योर दमगा लोइरे गेम ने नेक्स्ट गेम
ꯃꯁꯤ ꯑꯩꯗꯤ ꯇꯧ ꯍꯥꯏꯅ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯗꯦꯕꯀꯣ ꯏꯁꯥꯅ ꯑꯩ ꯃꯥꯡꯉꯁꯨ ꯌꯥꯔꯦ ꯀꯥꯏꯅꯒ ꯑꯩ ꯔꯤꯛꯁ ꯇꯧꯖꯔꯒ ꯑꯩ ꯏꯁꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗ ꯇꯧꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯀꯥꯟꯅꯕꯁꯨ ꯑꯣꯏꯕꯤꯌꯨ ꯐꯪꯕꯁꯨ ꯑꯣꯏꯕꯤꯌꯨ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧ ꯐꯕꯅꯤ ꯀꯥꯏꯅ ꯑꯩ ꯁꯖꯦꯁ ꯇꯧꯕꯗꯤ ꯇꯧꯅꯤꯡꯗꯦ HAVE ꯍꯦꯞ ꯌꯥꯗ꯭ꯔꯦꯅꯦ ꯅꯝꯕ ꯆꯠꯇ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯒꯦꯝꯁꯦ ꯐꯣꯟꯗ ꯅꯠꯇꯦꯀꯣ ꯐꯣꯟꯗꯤꯗꯣ ꯑꯩꯒꯤ ꯃꯥꯏꯒꯤ ꯏꯁꯀ꯭ꯔꯤꯟꯗ ꯃꯆꯥꯁꯨ ꯀꯣꯏꯄꯨ ꯀꯣꯏꯊꯥꯡ ꯊꯥꯡꯕ ꯌꯥꯏꯁꯨꯅꯦ ꯐꯣꯟꯗ ꯅꯠꯇꯦ ꯃꯣꯏ ꯒꯦꯝꯁꯤꯅꯅꯦ ꯉꯥꯏꯍꯥꯛ ꯉꯥꯏ ꯆꯤꯡꯉꯝꯕ ꯌꯥꯔꯛꯄ HAVE ꯍꯦꯐꯇꯣ ꯑꯩ ꯈꯪꯉꯦ ꯃꯁꯤꯒꯤ ꯋꯥꯔꯗꯁꯨ ꯂꯩꯅꯤ ꯌꯥꯅꯤ ꯍꯥꯏꯕꯗꯤ ꯁꯦꯞ SAVE ꯁꯦꯞꯇꯨꯁꯨ ꯌꯥꯅꯤ HAVE ꯁꯦꯞꯇꯨꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯥꯅꯦꯅ ꯈꯜꯂꯦ ꯉꯁꯤ ꯅꯝꯕ ꯌꯥꯗ꯭ꯔꯤ ꯅꯝꯕ ꯆꯠꯇ꯭ꯔꯦꯕ ꯑꯗꯣ ꯑꯩ ꯈꯨꯗꯣꯡꯗꯤ ꯊꯥꯡꯒꯠꯂꯦ ꯐꯣꯟ ꯃꯥꯏꯁꯤꯗ ꯌꯦꯡꯉꯣ ꯅꯝꯕ ꯆꯠꯇꯦꯕ ꯀꯔꯤ ꯐꯣꯟ ꯄ꯭ꯔꯣꯒꯤꯁꯦ ꯍꯥꯏ ꯑꯩ ꯐꯣꯟꯁꯦ ꯁꯦꯝꯁꯪꯒꯤ S21 ꯐꯦꯟ ꯏꯗꯤꯁꯟꯗꯣ FEꯗꯣ ꯐꯣꯟꯗ ꯅꯠꯇꯦꯀꯣ ꯌꯥꯗ꯭ꯔꯤꯁꯦ ꯑꯗꯣ ꯑꯩꯁꯨ ꯗꯤꯁꯄ꯭ꯂꯦꯁꯤꯗ ꯑꯩꯒꯤ ꯄꯤꯛꯆꯔꯁꯦ ꯑꯩꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨꯔ ꯊꯝꯕ ꯌꯥꯏ ꯂꯣꯏꯅ ꯌꯥꯏ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯈꯛꯇꯅꯤ ꯅꯝꯕ ꯒꯦꯝꯒꯤꯁꯤ ꯈꯛꯇꯅꯤ ꯒꯦꯝꯁꯤ ꯍꯦꯡ ꯆꯠꯄꯩꯅꯤ ꯃꯤ ꯃꯌꯥꯝ ꯁꯥꯟꯅꯔꯝꯒꯅꯤ ꯑꯣꯟꯂꯥꯏꯟ ꯀꯣ ꯂꯥꯛꯇ ꯁꯥꯟꯅꯔꯝꯒꯅꯤ ꯋꯥꯔꯜ ꯄꯨꯝꯕ ꯁꯥꯟꯅꯔꯝꯗꯣꯏꯅꯤ ꯁꯤꯗꯩꯁꯤꯗ ꯑꯣꯟꯂꯥꯏꯟ ꯒꯦꯝꯁꯤꯗꯀꯣ ꯅꯨꯃꯤꯗꯥꯡ ꯂꯥꯏꯚ ꯊꯥꯕ ꯃꯌꯥꯝꯁꯤꯗ ꯑꯗꯨꯅ ꯍꯦꯡ ꯆꯠꯄꯅꯤ ꯒꯦꯝꯁꯦ ꯃꯁꯤ S21ꯁꯦ ꯀꯨꯏꯗꯤ ꯀꯨꯏꯔꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯅꯦ ꯑꯩꯅ ꯐꯣꯟ ꯑꯃ ꯁꯤꯟꯒꯦꯅ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯑꯗꯨꯕꯨ ꯑꯍꯟꯕ ꯑꯣꯏꯅ ꯂꯩꯁꯤꯔꯥ ꯂꯩꯒꯦꯅ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯇꯥꯏꯃꯤꯡꯁꯦ ꯌꯥꯝ ꯆꯥꯗꯕ ꯇꯥꯟꯖꯥ ꯑꯃ ꯑꯣꯏꯔꯦ ꯐꯣꯟꯁꯦ ꯄ꯭ꯔꯥꯏꯁ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯌꯨꯁ ꯐꯣꯟꯗ ꯌꯦꯡꯁꯤꯔꯥꯅ ꯑꯃꯨꯛ ꯈꯜꯂꯤ ꯑꯃꯨꯛꯁꯨ ꯀꯤꯖꯩ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯆꯠꯂꯒ ꯐꯖꯕ ꯃꯐꯝꯗꯨꯗ ꯄꯥꯏꯔꯒ ꯌꯦꯡꯉꯒ ꯑꯣꯏꯔꯗꯤ ꯑꯁꯤ ꯐꯕꯅꯤ ꯐꯠꯇꯕꯅꯤ ꯑꯗꯣ ꯈꯪꯗꯣꯛꯑꯒ ꯂꯩꯕ ꯌꯥꯏ ꯅꯠꯇꯕꯤꯗꯒ ꯑꯣꯟꯂꯥꯏꯟꯗꯒ ꯆꯦꯟꯕꯁꯤꯗꯤ ꯔꯤꯛꯁ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯅꯝꯕ ꯑꯝꯇ ꯆꯠꯇ꯭ꯔꯦ ꯍꯦꯞ ꯁꯦꯞ ꯀꯅꯥꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯛꯈꯤ ꯃꯌꯥꯝꯗꯣ ꯑꯃꯇ ꯅꯝꯗ꯭ꯔꯦ ꯅꯝꯕ ꯆꯠꯇ꯭ꯔꯦ ꯑꯃꯇ ꯍꯧꯖꯤꯛ ꯐꯣꯟ ꯂꯣꯏꯅ ꯇꯥꯡꯈꯠꯂꯦ ꯑꯁ ꯌꯥꯝ ꯊꯤꯅ ꯇꯥꯡꯈꯠꯂꯦ 25%ꯒꯤ ꯆꯥꯡ ꯂꯣꯏ ꯍꯦꯟꯒꯠꯈ꯭ꯔꯦ ꯂꯤꯁꯤꯡ 4-5ꯒ ꯌꯥꯝ ꯂꯥꯏ ꯍꯦꯟꯒꯠꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯐꯣꯟ ꯑꯃꯗ ꯒꯦꯝ ꯏꯖꯤꯠ ꯇꯧꯔꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯔꯛꯑꯒꯦ ꯑꯩꯒꯤ ꯐꯣꯟꯁꯤꯗꯤ ꯑꯗꯨꯝ ꯅꯝꯕ ꯆꯠꯂꯤ ꯑꯦꯛꯖꯤꯠ ꯇꯧꯕꯒꯗꯤ ꯆꯠꯂꯦꯕ ꯒꯦꯝꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯀꯥꯟꯗ ꯅꯝꯒꯦ ꯇꯧꯕ ꯀꯥꯟꯗ ꯋꯥꯔꯗꯇꯨ ꯅꯝꯒꯦ ꯇꯧꯕ ꯀꯥꯟꯗ ꯌꯥꯗ꯭ꯔꯦꯕ ꯃꯣꯏꯒꯤ ꯒꯦꯝꯁꯦ ꯍꯦꯡ ꯆꯠꯂꯦ ꯑꯃꯨꯛ ꯆꯪꯉꯛꯀꯦ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯤ ꯀꯌꯥ ꯁꯥꯟꯅꯩꯒꯦꯀꯣ ꯍꯧꯖꯤꯛꯀꯤ ꯋꯥꯔꯗ ꯄ꯭ꯂꯦꯗꯣ 2.1 crore ꯄ꯭ꯂꯦꯁ ꯍꯥꯏꯌꯦ ꯃꯤ ꯀꯔꯣꯔ 2.1 ꯂꯥꯛ 10 ꯁꯥꯟꯅꯩꯌꯦ ꯂꯣꯏꯔꯦ ꯊꯕꯛ ꯑꯗꯨꯝ ꯅꯝꯕ ꯑꯃꯨꯛ ꯆꯠꯈꯤꯗ꯭ꯔꯦ ꯃꯣꯏ ꯒꯦꯝꯁꯦ ꯉꯁꯥꯏꯒꯤꯗꯣ HAVE ꯍꯦꯞꯇꯨꯃꯅꯦ SAVE ꯁꯦꯞꯇꯨꯃꯅꯦ SHAVE ꯁꯦꯞꯇꯨꯃꯅꯦ VASE ꯑꯃꯨꯛ ꯌꯥꯈꯤꯗ꯭ꯔꯦ ꯅꯝꯕ ꯕꯗꯃꯥꯁ ꯅꯝꯕ ꯑꯃꯨꯛ ꯌꯥꯈꯤꯗ꯭ꯔꯦ ꯍꯣꯔꯧꯕ ꯌꯥꯗꯦ ꯐꯣꯟ ꯇꯥꯡꯈꯠꯂꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯌꯦ ꯐꯣꯟ ꯇꯥꯡꯈꯠꯂꯛꯏꯁꯦ ꯃꯦꯃꯣꯔꯤ ꯑꯩꯈꯣꯏꯒꯤ ꯆꯤꯞꯁꯦ ꯁꯤꯂꯤꯀꯣꯟ ꯀꯩ ꯀꯩꯅꯣꯁꯦ ꯃꯦꯃꯣꯔꯤ ꯀꯥꯔꯗ ꯁꯥꯕꯗ ꯆꯪꯕ ꯄꯣꯠꯁꯤꯡ ꯑꯗꯨꯒ ꯃꯦꯃꯣꯔꯤ ꯀꯥꯔꯗꯁꯦ ꯁꯣꯔꯇꯦꯖ ꯑꯣꯏꯔꯛꯄ ꯍꯥꯏꯕꯗꯤ ꯃꯥꯔꯀꯦꯠꯇ ꯐꯪꯉꯛꯇꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯥꯔꯤꯕ ꯀꯝꯄꯅꯤ ꯐꯣꯟꯒꯤ ꯀꯝꯄꯅꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯣꯏꯅ ꯄꯣꯠꯁꯦ ꯐꯪꯅꯕꯅꯤꯅ ꯇꯥꯡꯅ ꯃꯣꯏꯁꯨ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯇꯥꯡ ꯂꯩꯔꯕꯅꯤꯅ ꯃꯣꯏꯅ ꯇꯥꯡ ꯂꯩꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯥꯡ ꯌꯣꯜꯂꯛꯀꯗꯣꯏꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯃꯁꯤꯒꯤ ꯃꯔꯝꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗꯨꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ AI ꯊꯣꯛꯂꯛꯄꯁꯤꯗꯒꯤꯅꯦꯕ ꯑꯩꯈꯣꯏꯅ AI ꯉꯁꯤ ChatGPT Gemini ꯑꯗꯩꯗꯤ ꯀꯔꯤ ꯀꯔꯥ Siri ꯀꯔꯤ ꯀꯔꯥ ꯂꯩꯗꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ AI ꯃꯌꯥꯝꯁꯦ ꯃꯈꯣꯏꯁꯤꯡꯁꯤꯗ ꯑꯩꯅ ꯋꯥꯍꯪ ꯑꯃ ꯍꯪꯕꯗ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯏꯗꯣ ꯋꯥꯍꯪꯗꯣ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯦ ꯍꯥꯟꯅ ꯃꯣꯏ ꯂꯣꯏꯅ ꯊꯤꯔꯒ ꯁꯦꯞ ꯇꯧꯔ ꯊꯝꯈ꯭ꯔꯕꯅꯦ What is your name? ꯍꯥꯏꯗꯤ my name ꯑꯗꯨ ꯑꯩꯅ ꯈꯨꯝꯒꯗꯕꯅꯤ ꯍꯥꯏꯗꯤ ꯑꯟꯁꯔꯁꯦ ꯃꯥ ꯏꯔ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒꯤ ꯗꯦꯇꯥ ꯃꯌꯥꯝꯗꯣ ꯃꯣꯏ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯗꯦꯇꯥ ꯁꯦꯟꯇꯔꯁꯤꯡꯗ ꯊꯝꯃꯤꯅꯦꯕꯀꯣ ꯑꯗꯨꯒꯤ ꯕꯗꯃꯥꯁ ꯍꯥꯏꯔ ꯅꯣꯛꯏ ꯁꯣꯍꯦꯜꯅ ꯑꯗꯨꯒꯤ ꯗꯦꯇꯥ ꯁꯦꯟꯇꯔꯁꯤꯡꯗꯨ ꯁꯥꯕ ꯃꯇꯝꯗ ꯗꯦꯇꯥ ꯁꯦꯟꯇꯔꯁꯤꯡꯗꯨꯗ ꯕꯤꯂꯤꯌꯟꯁ ꯑꯣꯐ ꯍꯥꯏꯇꯥꯔꯦꯅꯦ ꯃꯦꯃꯣꯔꯤ GBꯁꯦ ꯇꯦꯔꯥꯕꯥꯏꯠ ꯇꯨꯔꯥꯕꯥꯏꯠ ꯀꯔꯤ ꯂꯩꯔꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯕꯤꯂꯤꯌꯟꯁ ꯑꯣꯐ ꯒꯤꯒꯥꯕꯥꯏꯠꯁ ꯇꯦꯔꯥꯕꯥꯏꯠꯁꯇ ꯃꯦꯃꯣꯔꯤꯁꯦ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯃꯦꯃꯣꯔꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯃꯥꯔꯀꯦꯠꯁꯦ ꯃꯣꯏꯅ ꯂꯣꯏꯅ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯊꯥꯖꯤꯟꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯁꯤꯗ ꯍꯧꯖꯤꯛꯁꯦ
memory card ki problem se shortage oire ko aduna ni adu leibuduna maram oiraka phone khangde laptop kumbani khangde or natragana memory card gyau bhai tare ne memory gumba yauba adu gumba product khudimak se loina mom tangkhale reject aduna ne aduna masi 2027 bawbadi sigi mama tangkhat pase laigine bu ko aduna aji 2026 su loi tore next year bawdi phone se an ba laibagi plan di sung to widabna fai langai fadna phone ya khotaba leide ade haragadi ko budget lupa lising kun logi chang do leurano lising kun ma thoi kuni thoi piba phone da hana 8GB 6GB RAM phangam do 4GB RAM ga phangai natra 128GB ga oita de am thi tange adana 30 plus 40 maya chai sida hana sahi amagi mamang da launch tawkiba phone oita ga so RAM ga do 6GB 8GB oi ba khara fa ba phone ma leibo yai khara mamang sahi ga outdated oi ba hadi mamang sahi da launch tawkiba oi raso natraga na used phone market second hand market da hojik phone ma'am ma yolina second hand market se handak sahi next year bau da yam phadana chawkhlakini yam thina mayam demand leba market ma soidana oirakani maram dinga saigi anba phone sing de mafam khudi makta platform khudi mak tangkhala ko second hand do na mai chalak mayam sina ado leibi ai second hand gumba da leibe sisu yamna problem yamna lei ko yamna problem leigani haibadi koina hojikan uriba phone hanba iphone da gai daga aspada de han mani atop plus da kare hani scratch amata leitriba phone ka haido manungi part budi hani do le ma pa du di loina hoshin do ki ya reba ko magi display sin do pa yai cover hanba tak sta da was do pa yai duga packing amuk nong to kan da han mane ne yon be yai ko na problem se karamba phone da gi karamba part cha le no rai te kai ya di no kai se kuna khang de bi da phone ni masak phajare masak se na le haina yeng na lai ta de du su yamna ka kaino to ne problem oi ne ko adana yam offline or online or second hand label su problem de am lei to bu afaba pot khantok pa hegiragadi ai isana adagi knowledge to leiragadi ne second na ai use market gi leira su dikche lei yaba matam hai ta aduna ai su khalle khanno se gadogi hai kanda sai wa dagi lei sira na ka na yumda manipur ga lakpa matam da manipur gi na lei sira na yam kan khalle ado kamai to dino have sab saba decision nam di lawdre hai tare BASE number yadre mayam waro yade de so aduga kana kana no sehel phone se mon gi ai phone se natti ko game se hang chale aduna ai game se close tarage exit game to ga de dum yai so phone se hang chat panate moi game se online game platform do yam busy or ngoni server do down moi mi me am sana salak ko gi adu gi or ngoni number sun sa sat de hang to la hira aduna ai game do ro chale mung ha le go hore ha le go mu try to se aduga yaragana sana si yadragana yadre pai leite ko ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒꯤꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯩꯁꯤꯗ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯃꯃꯜꯁꯦ ꯌꯥꯝ ꯇꯥꯡꯈꯠꯂꯛꯏꯕ ꯑꯗꯨꯒ ꯃꯥꯔꯀꯦꯠꯇ ꯍꯧꯖꯤꯛꯁꯦ ꯐꯣꯟ ꯈꯛꯇ ꯅꯠꯇꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯣꯞꯀꯨꯝꯕ ꯍꯥꯏꯁꯤꯅꯤꯅꯦ ꯃꯦꯃꯣꯔꯤ ꯀꯥꯔꯗ ꯌꯥꯎꯕ ꯃꯦꯃꯣꯔꯤ ꯀꯥꯔꯗ ꯁꯤꯖꯤꯟꯅꯕ ꯀꯥꯔꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯦꯃꯣꯔꯤ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯒꯦꯖꯦꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯇꯥꯡꯈꯠꯂꯛꯏꯁꯦ ꯑꯩꯅ ꯑꯥꯏꯐꯣꯟ ꯑꯇꯣꯞꯄ ꯒꯦꯝ ꯑꯣꯏꯅ ꯇꯧꯔꯁꯦ ꯑꯇꯣꯞꯄ ꯒꯦꯝꯁꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯌꯥꯕ ꯅꯨꯡꯉꯥꯏꯕ ꯒꯦꯝꯁꯤ ꯂꯩꯇꯕꯅꯤ ꯌꯥꯎꯗꯕꯅꯦꯕꯀꯣ ꯅꯍꯥꯟꯋꯥꯏꯁꯨ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯩꯅ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯃꯌꯥꯝꯅ ꯌꯦꯡꯕꯒꯤ ꯐꯤꯕꯝꯗ ꯂꯩꯅꯦꯕ ꯍꯧꯖꯤꯛꯀꯤ ꯋꯥꯔꯗ ꯒꯦꯝꯗꯨꯗꯤ ꯎꯔꯒ ꯗꯤꯁꯥꯏꯠ ꯑꯩꯈꯣꯏꯅ ꯋꯥꯔꯗꯇꯣ ꯒꯦꯁ ꯇꯧꯔꯀꯥꯟꯗ ꯀꯃꯦꯟ ꯏꯔꯒ ꯀꯥꯏꯅꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ ꯒꯦꯝꯁꯦ ꯂꯩꯗꯤ ꯂꯩꯇꯦꯕꯀꯣ ꯒꯨꯗ ꯄꯖꯜ ꯁꯣꯔꯠ ꯍꯥꯏꯅ ꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯔꯝꯒꯅꯤꯅꯦ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯗꯥꯏꯃꯦꯟꯁꯤꯇꯤꯒ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ ꯐꯣꯟꯁꯦ ꯀꯔꯝꯕꯅ ꯂꯧꯕ ꯐꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯉꯁꯥꯏꯒꯤ ꯎꯄꯥꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯦ ꯃꯁꯤ ꯃꯃꯥꯡꯗꯁꯨ ꯃꯤ ꯃꯌꯥꯝ ꯍꯪꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯃꯃꯤꯡꯗ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯧꯕꯗꯨꯅ ꯐꯩ ꯍꯥꯏꯕꯗꯤ ꯂꯩꯇꯦꯕꯀꯣ
ꯁꯔꯨꯛꯒ ꯂꯩꯔꯦꯕ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ ꯋꯥꯟꯁꯤꯅ ꯐꯔꯦꯕꯀꯣ ꯑꯗꯣ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ ꯋꯥꯟ ꯍꯥꯏꯕ ꯑꯃꯒ ꯗꯥꯏꯃꯦꯟꯁꯤꯇꯤꯒꯤ 3 ꯍꯥꯏꯕ ꯑꯃꯒ ꯂꯩꯔꯦ ꯗꯥꯏꯃꯦꯟꯁꯤꯇꯤꯒꯤ 3ꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ ꯋꯥꯟꯗꯒꯤ ꯍꯦꯟꯅ ꯐꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯩ ꯁꯥꯎꯟ ꯇꯥꯗ꯭ꯔꯦ ꯍꯦꯛꯇ ꯇꯥꯔꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯚꯣꯏꯁ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯇꯥꯔꯕꯣ ꯇꯥꯔꯦ ꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯃꯣꯗꯦꯜ ꯑꯃ ꯆꯤꯞ ꯑꯃꯒ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯁꯦꯁꯔ ꯑꯃꯒ ꯀꯝꯄꯤꯌꯔ ꯇꯧꯅꯔꯒꯗꯤ ꯑꯁꯤꯅ ꯍꯦꯟꯅ ꯐꯅꯤ ꯑꯁꯤꯅ ꯍꯦꯟꯅ ꯐꯅꯤ ꯍꯥꯏꯕꯗꯤ ꯌꯥꯏ ꯀꯣ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯃꯃꯤꯡꯗ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯗꯥꯏꯃꯦꯟꯁꯤꯇꯤꯅ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯑꯅꯤꯃꯛ ꯂꯣꯏ ꯐꯩ ꯇꯧꯕꯇꯕꯨ ꯃꯥꯔꯀꯦꯠꯁꯤꯗ ꯃꯌꯥꯝꯅ ꯂꯣꯏꯅ ꯃꯃꯤꯡꯁꯦ ꯍꯥꯏꯞꯁꯦ ꯑꯦꯁ ꯃꯥꯗꯤ ꯐꯕꯅꯤ ꯑꯗꯨꯅ ꯐꯕꯅꯤ ꯑꯗꯨꯝ ꯐꯕꯅꯤ ꯍꯥꯏꯅꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯁꯤꯅ ꯈꯤꯇꯪ ꯍꯦꯟꯅ ꯐꯕꯣꯏ ꯑꯣꯏꯅ ꯈꯟꯅꯕꯅꯦꯕꯀꯣ ꯑꯗꯨ ꯃꯥꯅ ꯍꯦꯛꯇ ꯂꯣꯏꯅ ꯐꯕꯗꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯠꯆꯥ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯉꯨꯅꯦ ꯑꯗꯨꯗꯤ ꯑꯩ ꯁꯥꯟꯅꯔꯛꯑꯒꯦꯅꯦꯀꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯩ ꯁꯥꯟꯅꯔꯛꯑꯒꯦ ꯑꯣꯀꯦ ꯀꯔꯤꯅꯣ ꯏꯁꯀ꯭ꯔꯤꯟꯁꯤꯗ ꯊꯣꯛꯆꯜꯂꯛꯏ ꯃꯌꯥꯝꯁꯦ ꯅꯝꯕ ꯅꯠꯇ꯭ꯔꯦ ꯑꯣꯀꯦ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛꯁꯨ ꯊꯝꯖꯜꯂꯦ ꯌꯦꯡꯉꯣꯁꯦ ꯊꯝꯖꯜꯂꯦ ꯆꯥꯡ ꯅꯥꯏꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯏꯛ ꯇꯧꯔꯛꯑꯣ ꯍꯣꯏ ꯇꯧꯔꯛꯑꯗꯕꯅꯤ ꯁꯣꯏꯗꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯃꯥꯏꯅ ꯃꯥꯡꯍꯟꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯐꯦꯛ ꯑꯗꯨ ꯑꯗꯥꯏꯅ ꯊꯥꯕ ꯃꯥꯒꯤ ꯏꯁꯀ꯭ꯔꯤꯟ ꯑꯃ ꯊꯣꯛꯏꯁꯦ ꯁꯤ ꯑꯗꯨꯝ ꯊꯣꯛꯑ ꯂꯩꯕꯗꯒꯤ ꯀꯩꯅꯣꯁꯤ ꯌꯥꯗ꯭ꯔꯦꯕ ꯒꯦꯝ ꯃꯄꯥꯁꯤ ꯅꯝꯕ ꯆꯠꯇ꯭ꯔꯦꯕ ꯄꯣꯠꯁꯦ ꯀꯥꯏꯗ ꯊꯝꯗꯣꯏꯅꯣꯗꯤ ꯑꯩ ꯈꯪꯉꯦꯕ ꯁꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯃꯄꯥꯁꯦ ꯅꯝꯒꯦ ꯇꯧꯕ ꯀꯥꯟꯗ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯅꯝꯕ ꯌꯥꯗ꯭ꯔꯦꯕ ꯁꯤ ꯊꯥꯡꯊꯔꯦ ꯁꯤꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯁꯤꯗꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯀꯩꯅꯣ ꯉꯔꯥꯡꯒꯤ ꯃꯪꯂꯥꯟ ꯊꯋꯥꯏ ꯐꯤꯂꯝꯒꯤ ꯁꯤꯁꯇꯔ ꯂꯥꯛꯇ꯭ꯔꯦꯅꯦ ꯍꯣꯏꯅꯦ ꯂꯥꯛꯇ꯭ꯔꯤꯅꯦ ꯂꯥꯛꯑꯒ ꯃꯤꯅ ꯂꯨꯝꯃ ꯌꯦꯡ ꯂꯩꯔꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯒꯦꯝꯒꯤ ꯚꯔꯖꯟ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯏꯁꯀ꯭ꯔꯤꯟꯁꯦ ꯃꯄꯥꯗ ꯂꯣꯏ ꯈꯨꯝꯖꯤꯟ ꯂꯩꯔꯦ ꯅꯝꯕ ꯆꯠꯇꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯅꯦꯕ ꯁꯨꯃꯥꯏꯅ ꯅꯝꯕ ꯆꯠꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ
ꯚꯤꯗꯤꯑꯣ ꯑꯣꯐ ꯇꯧꯔꯒꯗꯤ ꯅꯝꯕ ꯌꯥꯏ ꯃꯄꯥꯁꯦ ꯒꯦꯝ ꯇꯧꯔꯁꯦ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯔꯁꯦ ꯍꯥꯏ ꯍꯣꯏ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯕ ꯐꯗꯧ ꯃꯥꯜꯂꯦ ꯂꯩꯕꯁꯣ ꯁꯤ ꯒꯦꯝꯁꯤꯗ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯁꯥꯟꯅꯕ ꯈꯣꯠꯂꯨꯔꯕꯅꯤꯅꯀꯣ ꯒꯦꯝꯁꯤꯗ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯉꯔꯥꯡ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯈꯤꯕꯗꯤ ꯌꯥꯎꯕꯗꯤ ꯅꯪꯗ꯭ꯔꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯔꯁꯤ ꯅꯍꯥꯟꯗꯕꯤꯁꯣ ꯋꯥꯔꯤꯗ ꯃꯌꯥꯝ ꯆꯠꯂꯁꯦ ꯑꯗꯨꯗꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯋꯥ ꯑꯃꯒ ꯂꯤ ꯑꯃꯒ ꯍꯧꯔꯝꯃꯤ ꯋꯥꯗꯨꯗ ꯂꯤꯗꯨꯅ ꯌꯦꯛꯂ ꯌꯦꯛꯂ ꯁꯨꯝ ꯀꯥꯕꯗꯒꯤ ꯋꯥꯔꯤ ꯀꯧꯈꯤ ꯍꯥꯏꯅ ꯑꯗꯨꯏ ꯐꯤꯂꯝ ꯇꯥꯏ ꯐꯣꯟꯁꯦ ꯕꯦꯇ꯭ꯔꯤ ꯌꯥꯎꯁꯜꯂꯛꯇꯕꯩ ꯃꯑꯣꯡꯅꯤ 15% ꯈꯛꯇꯪ ꯉꯥꯏꯈ꯭ꯔꯦ ꯁꯣꯌꯜ ꯅꯪꯒꯤꯗꯨꯅꯕꯨ ꯐꯠꯇꯕꯩ ꯋꯥꯔꯤꯅꯤꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗꯤ ꯈꯪꯉꯤ ꯑꯗꯨꯒ ꯆꯪꯉꯛꯇ꯭ꯔꯦ ꯍꯥꯏꯗꯨꯗꯤ ꯈꯪ ꯆꯪꯉꯛꯇꯕꯗꯨꯗꯤ ꯌꯥꯗꯦꯕ ꯈꯪꯗꯕꯩ ꯂꯥꯛꯇꯕꯅꯤ ꯍꯥꯏꯗꯨꯗꯤ ꯌꯥꯏ ꯈꯪꯉ ꯂꯥꯛꯇꯕꯅꯤ ꯍꯥꯏꯗꯨꯗꯤ ꯐꯠꯇꯦꯅꯦ ꯀꯩꯅꯣꯗꯕ ꯁꯣꯏꯗ ꯅꯣꯏꯗꯨꯅ ꯑꯩꯅ ꯄꯨꯛ ꯐꯠꯇꯕꯩ ꯋꯥꯔꯤꯅꯤ ꯍꯥꯏꯕꯗꯨꯗꯔꯕ ꯑꯩꯅ ꯄꯨꯛ ꯐꯠꯇꯕꯩ ꯋꯥꯔꯤꯅꯤ ꯅꯪ ꯈꯪ ꯂꯥꯛꯇꯕꯗꯨꯗꯤ ꯍꯥꯏꯕꯗꯨꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯣꯍꯦꯜ ꯅꯪ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯦ ꯏꯕꯨꯡ ꯍꯥꯏꯅ ꯍꯧꯖꯤꯛꯇ ꯆꯣꯡꯁꯜꯂꯛꯏꯅꯦ ꯊꯦꯡꯉꯀꯥꯟꯁꯤꯗ ꯑꯩ ꯇꯨꯝꯃꯒꯦꯕꯨ ꯇꯧꯔꯕꯅꯤꯅꯦ ꯄꯨꯡ 10 ꯇꯥꯔꯦ ꯄꯨꯡ 10 ꯃꯤꯅꯤꯠ 10 ꯇꯔꯨꯛꯁꯤꯅꯤ ꯃꯪꯂꯥꯟ ꯃꯤꯀꯞ ꯑꯃ ꯇꯨꯝꯃꯨꯔꯒꯦꯅ ꯈꯜꯂꯤꯀꯥꯟꯁꯤꯗ ꯆꯣꯡꯁꯜꯂꯛꯑꯦꯅꯦ ꯊꯦꯡꯉꯒ ꯑꯣꯏꯅ ꯊꯥꯕꯜ ꯐꯒꯠꯂꯛꯄꯩ ꯃꯑꯣꯡꯅꯤ ꯇꯧꯔꯤꯁꯦ ꯑꯊꯦꯡꯕꯗꯁꯨ ꯊꯥꯕꯜ ꯂꯩ ꯃꯅꯝ ꯍꯥꯏꯕ꯭ꯔꯥ ꯁꯣꯍꯦꯜꯁꯨ ꯀꯧꯔꯤ ꯁꯣꯍꯦꯜ ꯈꯨꯝꯃꯨ ꯁꯣꯍꯦꯜ ꯈꯨꯝꯃꯨ ꯁꯣꯍꯦꯜ ꯀꯧꯔꯤꯁꯤ ꯈꯨꯝꯃꯨ ꯂꯣꯟ ꯊꯣꯛꯇꯕ ꯁꯥꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯜꯂꯅꯨ ꯌꯦꯡꯁꯤꯟꯅꯗ ꯁꯥꯗꯨꯅ ꯂꯣꯟꯅ ꯇꯨꯃꯤꯟ ꯌꯦꯡꯂꯝꯕ ꯄꯥꯝꯗ ꯁꯥꯕ ꯅꯇꯧꯅ ꯃꯔꯧ ꯂꯩꯅ ꯅꯣꯛꯂꯝꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯊꯥꯗꯣꯏ ꯏꯕꯨꯡ ꯑꯩ ꯀꯨꯏꯅ ꯌꯥꯎꯔꯔꯣꯏ ꯉꯁꯤꯗꯤ ꯑꯩꯁꯨ ꯇꯨꯝꯃꯒꯦꯅ ꯇꯧꯔꯝꯃꯃꯤꯅꯦ ꯃꯌꯥꯝꯁꯤ ꯂꯥꯛꯃꯟꯗꯗꯅ ꯉꯁꯤꯗꯤ ꯉꯟꯇꯥ ꯇꯨꯝꯃꯒꯦ ꯐꯔꯦꯗ ꯍꯥꯏꯅ ꯃꯪꯂꯥꯟ ꯊꯋꯥꯏ ꯐꯤꯂꯝꯒꯤ ꯑꯦꯛꯇ꯭ꯔꯦꯁ ꯂꯥꯛꯑꯦ ꯑꯩ ꯀꯩꯝ ꯍꯥꯏꯖꯔꯣꯏꯀꯣ ꯁꯤ ꯃꯇꯥꯡꯁꯦ ꯑꯩ ꯀꯩꯝ ꯍꯥꯏꯖꯔꯣꯏ ꯑꯩ ꯀꯩꯝ ꯍꯥꯏꯖꯗꯦ ꯑꯩ ꯁꯛꯇꯤ ꯂꯩꯖꯗꯕ ꯌꯥꯝ ꯆꯝꯖꯕ ꯃꯤ ꯑꯃꯅꯤ ꯅꯨꯡꯁꯤꯕ ꯀꯧꯔꯝꯒꯦꯅ ꯂꯥꯛꯄꯅꯤ ꯅꯨꯡꯁꯤꯕ ꯁꯣꯍꯦꯜ ꯀꯧꯔꯤ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯑꯩꯅ ꯁꯨꯛ ꯐꯖꯅ ꯀꯧꯔꯤꯁꯤ ꯅꯪ ꯈꯨꯝꯗꯦꯅ ꯌꯥꯔꯣꯏꯌꯦ ꯅꯪ ꯌꯥꯔꯣꯏ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯉꯁꯥꯏꯗꯒꯤ ꯁꯣꯍꯦꯜ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯩ ꯑꯃꯨꯛ ꯈꯨꯝꯗꯦꯕ ꯅꯪ ꯌꯦꯡꯁꯤꯟꯅꯗ ꯁꯥꯗꯨꯅ ꯂꯣꯟꯅ ꯇꯨꯃꯤꯟ ꯌꯦꯡꯂꯝꯕ ꯄꯥꯝꯗ ꯁꯥꯕ ꯅꯇꯧꯅ
marau leina noklamba yaroy he thadoi kuina leikisi na hairi ne he debasona nang ta phat lak po cha te yaroy na ai da na te yamba de ne soire thadoi na hat kano hat krabida kari en gyan ta de ro salak pa de khalle aina khalle khalle aina khalle liri humma malangna yairakpada nangna yenglaklavoi khalle kangla unana kelakpada khalli khong thang makhong ni nangi sa loli aduni sa loli sa thaki dong ni medita kan no kaino khubak phuri ra kaidanam tawri sei su yam heirami ai sei heibana te ngang mane masi sei heiba ko de sei ngang ma ko ni medita sei heiba ai ga ngang ba jeng khenai ko heiba si yam ong ta na su ta na sak puduni khoi gi sina sum pam jaro ba sei ga ta mingi sei ni pham da ga chala ga singa na sak pudu marum na khoi ju sei mi ju haw ma khon ma ta ga sak chal ga sei sei yam phai ba phajaba man ba sa ba do dum mane khoi tawi sina thawai nuai te nang khwai sei ma sak ngai leirammi aigisu matam amada thawaidagisu helabi ama adubu chakre thadoktabni amadi adubu chakre thadoktabni amadi nungsibabu mana khongoinaramlaga aisu like tharambani hai o lermi aigisu adune seijiko ranbi na kandharak bi sei ta pan ba ting ting pan mang ta ta sak tharak ba asak asak pu khodi mak ta sana ba oi ranbi sei ta da lai ngam na te punsigi lambi di kauba leite thamoida nau hona mai chak pini thabal phara ahing kaya kapki aidi magi wakhalda soel kana kana gi yum thong na ba kari kari yum lon kai ron na ba da san nung pun ba khot ba le ni na thong ko tok pa kon taw ai sei bi sei ja ta da san ge thori phoi da la chen gi su yaw ba ai ada yeng wa section lo anak ba da sa san lei ba khot pa dai ra ga de hana check ta ho ai di sum sei sei me sei som da heng amu kap le la ka ni yamba delivery set pa khoi di taw phom ka khang dra la mi thing ki ba da gi pot ka amat ta lak tre ma tha am sai da o soel ai su hangningamबनी ने hojik se Amazon Flipkart pochai amata delivery tawdi na tra tawra gati manipur da order to online delivery to pot yora agadi ne aingon da su kitang khangan biro ai chu pochai khara online da ge manipur da yum da address da chaining ba khara lai ado yadri hai bagi ai se hojik chen da dan lai re do ya ba kan da ko kitang aingon da su khangan biro ai tare chak ki ge on thenge ko hai चाथो अखोई चागी कैसु हाइरोय नंग सरुक तो अखोई कैसु चारोय को कनासु चारोय सनगा कपतोयनी ब्रोगी सही ताबदा अदुने सनगदो उचुक फोइदत चेन गिरुने मपुना कोइथे थे नोंगा युमदा खंजलक्तदना हाय केस वाना कने नंगी सही ताबदा की सन थोड़ी सदला चेन गेना अदुना येंगो अकोइबदा युमथना बा युमलोन केरोयना बदा mi sa san lei ba khot pa si thanan thab lei ra ga di leitre hai ra thangai seng khang ga di hoi isai ama ni dum sak pa yai
ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯀꯦꯁ ꯆꯦꯟꯅꯔꯛꯀꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯁꯛꯄꯗꯣ ꯀꯤꯖꯩꯌꯦꯕ. Asame malangsi bate surangsi बाकी उड़ान पे यूं ना जाने क्यों इलाही मेरा जी आए आए है ना. बदतमीज दिल माने ना ꯆꯦꯡꯂꯩꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯖꯜꯂꯛꯏ ꯏꯀꯥꯏ ꯄꯤꯁꯜꯂꯛꯏ ꯇꯧꯔꯦ ꯑꯩꯅ ꯁꯣꯝꯗ ꯏꯁꯩ ꯀꯟ ꯁꯛꯏ ꯃꯥꯅ ꯒꯨꯗ ꯅꯥꯏꯠ ꯀꯥꯏꯅ ꯇꯧꯁꯜꯂꯛꯏ ꯐꯔꯣꯏꯗꯣꯔꯤ ꯍꯦ ꯑꯣꯏꯕ ꯆꯦꯡꯂꯩ ꯒꯨꯗ ꯅꯥꯏꯠ ꯀꯥꯏꯅ ꯇꯧꯁꯜꯂꯛꯏꯁꯦ ꯇꯨꯝꯃꯨꯔꯣ ꯅꯪ ꯇꯨꯝꯃꯨꯔꯣ ꯀꯔꯤꯅꯣ ꯃꯈꯥ ꯆꯠꯊꯕ ꯌꯥꯔꯦ ꯁꯥ ꯁꯟ ꯐꯥꯖꯤꯟꯕ ꯂꯣꯏꯔꯦ ꯍꯥꯏꯔꯤ ꯑꯠꯆꯥ ꯗꯦꯕꯤꯁꯣꯔꯒꯤ ꯃꯥꯏꯀꯩꯗꯗꯤ ꯑꯌꯥꯕ ꯐꯪꯉꯦ ꯁꯤ ꯑꯦꯄ꯭ꯔꯨꯚꯜ ꯂꯥꯛꯑꯦ ꯃꯌꯥꯝ ꯁꯥꯏꯠꯇꯩꯗꯤ ꯀꯅꯥ ꯀꯅꯥ ꯑꯗꯨ ꯌꯦꯡꯉꯣ ꯆꯤꯊ ꯅꯥꯟꯊꯧꯕꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯌꯦꯡ ꯃꯥꯡꯈ꯭ꯔꯒ ꯀꯦꯁ ꯇꯧꯅꯔꯛꯀꯅꯤꯀꯣ ꯗꯁꯥ ꯌꯥꯝ ꯄꯥꯡꯗꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯏꯔꯣꯏ ꯊꯤꯕꯥꯛꯇ ꯅꯥꯟꯊꯨꯕꯒꯤ ꯗꯁꯥꯗ ꯂꯩꯌꯦꯕ ꯑꯗꯨꯅ ꯔꯤꯛꯁ ꯂꯧꯕ ꯉꯝꯖꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩ ꯀꯥꯎꯕ ꯂꯩꯇꯦ ꯊꯃꯣꯏꯗ ꯅꯧꯍꯧꯅ ꯃꯩ ꯆꯥꯛꯄꯤꯔꯤ ꯑꯍꯤꯡ ꯀꯌꯥ ꯂꯦꯜꯂꯒ ꯃꯩꯆꯥꯛꯅ ꯑꯁꯨꯝꯅ ꯍꯦꯜꯂꯛꯂꯤꯕ ꯃꯁꯤꯕꯨ ꯀꯔꯝꯕ ꯏꯔꯥꯜꯒꯤ ꯗꯟꯗꯤꯅꯣ ꯃꯁꯤꯕꯨ ꯀꯔꯝꯕ ꯏꯔꯥꯜꯒꯤ ꯆꯩꯅꯥꯅꯣ ꯍꯥꯏꯔꯝꯃꯨ लाखिनी 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 हायरंगगा चटखीवा लाक्तरे नुंसीबो ꯆꯦꯡꯂꯩ ꯀꯩꯅꯣ ꯃꯦꯁꯦꯁ ꯀꯛꯏꯁꯦ ꯀꯩꯒꯤꯅꯣ ꯀꯃꯦꯟ ꯀꯛꯏꯁꯦ ꯀꯩꯒꯤꯅꯣ ꯆꯤꯡꯅꯕ ꯑꯃ ꯂꯩꯀꯣ ꯅꯪꯒꯤꯁꯦ ꯑꯩ ꯀꯩꯅꯣꯝ ꯃꯥꯟꯁꯜꯂꯛꯑꯦ ꯏꯌꯥꯝꯕ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯅ 90ꯁꯀꯤ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯑꯣꯏꯕ 90ꯁꯀꯤ ꯏꯁꯩ ꯁꯣꯌꯜ ꯃꯅꯤꯄꯨꯔꯤ ꯏꯁꯩꯔ ꯍꯤꯟꯗꯤ ꯏꯁꯩꯔ हे पीरा मिटलू पीरा ꯀꯔꯤꯒꯤ ꯁꯤꯟꯊꯔꯤ ꯂꯦꯞꯄ ꯂꯩꯇ ꯀꯥꯏꯅꯕ ꯀꯌꯥꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯃꯩꯆꯥꯛ ꯍꯥꯞꯄꯤꯗꯨꯅ ꯀꯥꯏꯅꯕ ꯀꯌꯥꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯃꯩꯆꯥꯛ ꯍꯥꯞꯄꯤꯗꯨꯅ हे पीरा मिटलू पीरा
ꯅꯣꯡꯁꯨ ꯆꯨꯕ ꯍꯧꯔꯦ ꯅꯣꯡꯁꯨ ꯉꯥ ꯉꯥꯁꯨ ꯉꯥꯏꯔ ꯅꯨꯡꯉꯥꯏꯔꯤ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯅꯤ ꯑꯣꯀꯦ ꯑꯩ ꯄꯥꯎ ꯇꯥꯏꯌꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯅꯣꯡ ꯆꯨꯗꯕ ꯀꯨꯏꯔꯦꯅ ꯂꯧ ꯃꯇꯝꯁꯤꯗ ꯅꯣꯡ ꯆꯨꯗꯕꯗꯤ ꯐꯠꯇꯦꯗꯅꯀꯣ ꯑꯩꯁꯨ ꯅꯣꯡꯁꯦ ꯀꯧꯊꯔꯒꯦꯗꯅ ꯍꯦꯛꯇ ꯁꯛꯄꯅꯦ ꯗꯦꯕꯦꯁꯣꯔ ꯌꯥꯝ ꯐꯔꯦ ꯆꯨꯔꯛꯏꯗꯣꯀꯣ ꯂꯧꯃꯤꯁꯤꯡꯅ ꯍꯔꯥꯎꯔꯅꯤ ꯑꯩ ꯏꯁꯩ ꯇꯥꯕꯗꯩ ꯅꯣꯡ ꯆꯨꯔꯛꯑꯦ ꯇꯥꯕꯗ ꯍꯌꯦꯡꯉꯩ ꯅꯣꯏ ꯅꯣꯡꯒ ꯆꯨꯍꯟꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯣ ꯑꯗꯨꯝ ꯀꯣꯜ ꯇꯧꯁꯜꯂꯛꯑꯣ ꯑꯩꯉꯣꯟꯗ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯅꯣꯡꯁꯤ ꯆꯨꯔꯛꯇꯕ ꯀꯨꯏꯔꯦ ꯍꯦꯛꯇ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯌꯥꯅꯤ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯈꯤꯅꯨ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯅꯨ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯊꯃꯣꯏꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯑꯁꯣꯟꯕꯇꯅ ꯂꯩꯇꯦꯡꯈꯤꯕꯅ ꯐꯣꯡꯗꯣꯛꯆꯕ ꯉꯝꯖꯈꯤꯗꯦ ꯊꯃꯣꯏꯅꯨꯡꯒꯤ ꯋꯥ ꯃꯃꯥꯡꯉꯩꯒꯤꯅꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯃꯗꯨ ꯀ꯭ꯂꯥꯁ ꯀꯌꯥꯗꯩꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯈꯔꯗꯤ ꯄꯤꯛꯏ ꯑꯗꯨ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯗꯤꯗꯤ ꯀꯦ ꯏꯝꯐꯥꯜꯗ ꯂꯥꯛꯄ ꯏꯁꯩ ꯑꯃꯈꯛ ꯂꯩꯌꯦ ꯑꯩ ꯏꯁꯩꯁꯦ ꯁꯛꯂꯛꯀꯦꯕꯀꯣ ꯇꯥꯕꯁꯤꯡ ꯁꯣꯏꯗꯅꯃꯛꯀꯤ ꯅꯤꯡꯁꯤꯡꯕ ꯉꯝꯕ꯭ꯔ ꯌꯦꯡꯉꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ ꯁꯨꯝ ꯇꯥꯈꯤꯕ ꯑꯩꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯤꯅ ꯍꯥꯏꯔꯤꯌꯦ ꯅꯪꯕꯨ ꯅꯨꯡꯁꯤ ꯀꯥꯏꯅꯔꯁꯤ ꯍꯥꯏꯕꯤꯒꯅꯨ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏ ꯀꯩꯅ ꯇꯧꯕꯗꯣ ꯑꯩ ꯊꯣꯛꯂꯦꯀꯣ ꯚꯥꯏ ꯑꯠꯆꯥ ꯑꯠꯆꯥ ꯚꯥꯏ ꯇꯧꯁꯜꯂꯝꯃꯦ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯣ ꯌꯥꯏ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯏ ꯏꯌꯥꯝꯕ ꯅꯣꯡ ꯀꯧꯕꯤ ꯑꯣꯏꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯆꯨꯗꯦ ꯏꯌꯥꯝꯕ ꯏꯁꯩ ꯇꯥꯔꯒ ꯁꯥ ꯁꯟ ꯄꯨꯝꯕ ꯅꯥꯎꯁꯨꯝ ꯑꯣꯏꯈ꯭ꯔꯦ ꯑꯠꯆꯥ ꯅꯣꯏ ꯁꯥ ꯁꯟꯗꯤ ꯌꯥꯝ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯂꯩꯔꯗꯤ ꯉꯁꯥꯏ ꯆꯦꯟꯒꯅꯤ ꯑꯃꯈꯛ ꯑꯅꯤꯈꯛ ꯇꯔꯛ ꯇꯔꯛ ꯂꯩꯕꯤꯔꯝꯒꯅꯤ ꯅꯣꯏꯒꯤꯗꯣ ꯁꯣꯍꯦꯜ ꯑꯩꯅ ꯍꯧꯖꯤꯛ ꯁꯛꯈꯤꯕ ꯏꯁꯩꯗꯣ ꯅꯤꯡꯁꯤꯡꯕ꯭ꯔꯣ ꯈꯪꯕ꯭ꯔꯣ ꯁꯣꯍꯦꯜ ꯀꯌꯥꯗ ꯂꯥꯏꯈ꯭ꯔꯕ ꯀꯥꯎꯊꯣꯛꯂꯣ ꯍꯥꯏꯕꯗꯤ ꯇꯧꯕꯗꯣ ꯀꯅꯥꯎꯁꯦ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯛꯁꯨ ꯊꯨꯡꯕꯒꯤꯅꯦ ꯀꯅꯥ ꯏꯐꯥ ꯐꯥꯖꯟ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯁꯛꯄꯗꯤ ꯁꯛꯅꯤꯡꯗꯦ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯑꯗꯨꯝ ꯀꯣꯛꯁꯤꯗꯅꯦ ꯃꯦꯃꯣꯔꯤꯁꯦ ꯑꯗꯩꯗꯤ ꯑꯣꯛꯇꯣꯕꯔ ꯊꯥ ꯁ꯭ꯋꯥꯏꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯏꯝꯐꯥꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯃꯣꯅꯤꯒꯤ ꯏꯁꯩ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩ ꯃꯔꯛꯁꯤꯗ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯅꯤꯉꯣꯜ ꯄꯨꯝꯅꯃꯛ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯄꯨꯝꯅꯃꯛꯅ ꯆꯥꯛꯀꯧꯖꯕ ꯊꯥꯁꯤꯗ ꯇꯧꯕꯗꯣ ꯑꯗꯨ ꯏꯁꯩꯗꯣ ꯑꯗꯨꯝ ꯂꯥꯛꯈꯠꯂꯛꯑꯅꯤ ꯑꯗꯨ ꯏꯁꯩꯗꯣ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏ ꯍꯔꯥꯎꯔꯕꯅꯦ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯗꯅꯦ ꯑꯗꯨ ꯏꯁꯩꯗꯣ ꯊꯥꯕ ꯍꯧꯒꯠꯂꯛꯑꯕ ꯑꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝ ꯌꯧꯔꯛꯑꯦ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯇꯝ ꯌꯧꯔꯛꯑꯦ ꯀꯨꯏꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤꯅꯤ ꯁꯤ ꯏꯁꯩ ꯊꯥꯔꯛꯏꯁꯦ ꯀꯥꯏꯅꯀꯣ ꯍꯔꯥꯎ ꯍꯔꯥꯎ ꯁꯨꯇꯤ ꯂꯥꯛꯑꯅꯤ ꯁꯨꯇꯤ ꯐꯪꯒꯅꯤ ꯀꯥꯏꯅ ꯍꯔꯥꯎꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯅꯣꯁꯇꯦꯜꯖꯤꯌꯥꯗꯣ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯑꯃꯒ ꯂꯩꯕꯅꯤ ꯏꯁꯩ ꯑꯃ ꯀꯩꯅꯣꯒꯤ ꯖꯨꯟ 15ꯗꯒꯤ ꯊꯣꯛꯈꯤꯕ ꯄꯨꯟꯁꯤꯁꯤꯅ ꯑꯍꯥꯟꯕ ꯃꯪꯐꯥꯎꯅꯔꯛꯄ ꯃꯤꯀꯨꯞꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯟꯇꯤꯒꯤ ꯌꯦꯛꯅꯕ ꯀꯌꯥ ꯀꯌꯥ ꯃꯥꯂꯦꯝꯁꯤꯗ ꯊꯤꯖꯔꯨꯏ ꯑꯩꯍꯥꯛꯁꯨ ꯁꯥꯟꯇꯤꯒꯤ ꯍꯧꯔꯛꯐꯝ ꯀꯗꯥꯏꯗꯅꯣ ꯑꯗꯨꯕꯨ ꯃꯥꯡꯈꯤ ꯉꯝꯅꯃꯛ ꯑꯃꯝꯕ ꯂꯩꯈꯨꯂꯛꯇ ꯃꯍꯥꯛꯁꯨ ꯄꯨꯟꯁꯤꯁꯤꯅ ꯑꯍꯥꯟꯕ ꯇꯧꯕꯗꯣ ꯑꯁ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯣꯏꯗꯣꯏꯅꯤ ꯖꯨꯟ 15 ꯊꯣꯛꯈꯤꯕꯗꯣ 19 ꯀꯌꯥꯗꯅꯣ ꯀꯥꯎꯔꯦ ꯑꯩꯁꯨ ꯀ꯭ꯂꯥꯁ 4 5 ꯀꯥꯔꯤꯕ ꯑꯗꯨꯝ ꯇꯧꯋꯦ 5 ꯀꯥꯔꯕ ꯀꯩ
ꯑꯗꯥꯏ ꯀꯥꯟꯗꯨꯗ ꯑꯗꯨꯒꯤ ꯏꯁꯩꯗꯨ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯈꯣꯠꯅꯕ ꯃꯤ ꯁꯤꯕꯒꯤ ꯁꯤꯟꯒ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯀꯤꯕ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯝꯅꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕꯕꯨ ꯑꯁꯨꯝ ꯇꯧꯕ꯭ꯔꯥ ꯅꯨꯡꯁꯤꯕꯕꯨ ꯑꯁꯨꯝ ꯇꯧꯕ꯭ꯔꯥ ꯇꯧꯕꯗꯣ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯕ ꯀꯥꯎꯈ꯭ꯔꯦ ꯁꯨꯍꯦꯜ ꯃꯀꯣꯛꯇꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯅꯪ ꯃꯀꯣꯛꯇꯣ ꯍꯥꯏꯔꯛꯑꯗꯤ ꯑꯩ ꯅꯤꯡꯁꯤꯡꯉꯛꯄꯁꯨ ꯌꯥꯏ ꯈꯨꯗꯛꯇ ꯁꯠ ꯍꯥꯏꯖꯔꯛꯄꯗ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯏꯟ ꯆꯠꯄꯗꯣ ꯅꯨꯡꯁꯤꯕꯕꯨ ꯑꯁꯨꯝ ꯇꯧꯕꯔꯥ ꯄꯥꯝꯖꯕꯕꯨ ꯑꯁꯨꯝ ꯇꯧꯕꯔꯥ ꯅꯨꯡꯁꯤꯗ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯅꯨꯡꯁꯤꯕꯕꯨ ꯑꯁꯨꯝ ꯋꯥꯕꯔꯥ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕ ꯋꯥꯈꯜꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦꯗ ꯇꯧꯕꯗꯣ ꯀꯥꯏꯀꯨꯒ ꯃꯦꯔꯤꯅꯥꯒ ꯇꯧꯕꯗꯣ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯕꯕꯨ ꯑꯁꯨꯝ ꯇꯧꯕꯔꯥ ꯄꯥꯝꯖꯕꯕꯨ ꯑꯁꯨꯝ ꯇꯧꯕꯔꯥ ꯋꯥꯕꯔꯥ ꯍꯥꯏꯕ ꯑꯃ ꯍꯥꯏꯕꯅꯤ ꯅꯨꯡꯁꯤꯗ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯇꯧꯕꯗꯣ ꯅꯨꯡꯁꯤꯕꯕꯨ ꯑꯁꯨꯛ ꯋꯥꯕꯔꯥ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕ ꯋꯥꯈꯜꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦꯗ ꯀꯥꯎꯈ꯭ꯔꯦꯗ ꯀꯨꯏꯔꯦꯅ ꯇꯤꯚꯤꯒ ꯌꯦꯡꯗꯕ ꯏꯁꯩꯒ ꯑꯗꯨꯝꯕ ꯏꯁꯩꯒꯗꯣ ꯇꯥꯈꯤꯗꯕ ꯌꯨꯇ꯭ꯌꯨꯕꯇ ꯍꯣꯔꯦꯟ ꯊꯤꯔ ꯇꯥꯔꯦ ꯁꯣꯍꯦꯜ ꯅꯪ ꯅꯤꯡꯁꯤꯡꯍꯜꯂꯛꯑꯕꯅꯤꯅ ꯑꯗꯣ ꯄꯨꯡꯁꯨ 10:30 ꯇꯥꯔꯦ ꯃꯌꯥꯝꯁꯨ ꯀꯃꯦꯟꯁꯨ ꯏꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯂꯥꯏꯞꯁꯦꯀꯣ ꯃꯤ ꯌꯦꯡꯉꯤꯕ ꯃꯤꯁꯨ ꯃꯁꯤꯡꯁꯦ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯅ ꯂꯥꯏꯞꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯂꯣꯏꯁꯟꯕ ꯌꯥꯕ ꯇꯥꯟꯖꯥꯗꯣ ꯌꯧꯔꯛꯑꯦꯅ ꯈꯜꯂꯦ ꯑꯩꯅ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩꯕꯅꯣꯗꯨꯁꯨ ꯍꯥꯏꯖꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯂꯣꯏꯁꯤꯜꯂꯁꯦ ꯄꯨꯡ 10:35 ꯆꯠꯂꯦ ꯃꯤꯅꯤꯠ 5 10:30 ꯑꯗꯨꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯁꯨꯍꯦꯜ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩꯔꯤ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕꯁꯤꯗ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯁꯨ ꯐꯣꯡꯗꯣꯔꯛꯑꯣ ꯁꯣꯔꯒꯤ ꯏꯁꯩꯗꯣ ꯈꯪꯗꯦ ꯁꯣꯔꯒꯤ ꯏꯁꯩꯗꯣ ꯁꯨꯔ ꯅꯠꯇ꯭ꯔꯣ ꯁꯨꯔ ꯍꯥꯏꯕꯗꯣ ꯍꯤꯟꯗꯤꯒꯤꯗꯣ ꯅꯠꯇ꯭ꯔꯣ ꯑꯥꯕꯤꯖꯥ ꯑꯥꯕꯤꯖꯥ है सुमा अभी जा रात को दिल रुबा ऐ सुबह अभी जा अभी जा अभी जा ऐ सुबह अभी जा मेरे मेरे दिल के पागलपन की और सीमा क्या है यूं तो मैं ना जानूं साया किसमें भी क्या नशा है कैसे कहूं कि मैं कावरेदा बेचैन दिल है मेरा रात को दिल रूबा ऐ सुबह अभी जा अभी जा तꯧꯕꯗꯣ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯁꯨꯍꯦꯜꯅ ꯍꯥꯏꯔꯤ ꯏꯁꯩꯗꯣ ꯁꯨꯔꯒꯤ ꯏꯁꯩ ꯍꯥꯏꯗ ꯁꯣꯔ ꯍꯥꯏꯔ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯅꯣꯡ ꯐꯥꯗꯣꯛ ꯊꯥꯔꯛꯑꯁꯨ ꯅꯨꯡꯉꯥꯏꯕꯅꯦ ꯂꯥꯏꯚꯇ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯊꯕꯛ ꯂꯩꯇꯕꯗ ꯊꯥꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯊꯕꯛ ꯁꯨꯇꯤꯒꯨꯝꯕ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯅꯠꯇ꯭ꯔꯁꯨꯅꯦ ꯁꯨꯇꯤꯒꯨꯝꯕ ꯂꯩꯕ ꯅꯨꯃꯤꯠ ꯂꯩꯗꯅꯀꯣ ꯑꯣꯐꯤꯁ ꯆꯠꯇꯕ ꯅꯨꯃꯤꯠꯀꯨꯝꯕ ꯑꯗꯨꯝꯕ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯅꯨꯃꯤꯠꯇ ꯐ꯭ꯔꯤ ꯈꯔ ꯌꯥꯝꯅ ꯑꯣꯏꯕ ꯅꯨꯃꯤꯠꯇꯗꯤ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯑꯩ ꯊꯥꯅꯕꯁꯨ ꯇꯧꯔꯛꯀꯦ ꯑꯗꯨ ꯊꯕꯛꯀꯨꯝꯕ ꯆꯠꯂꯨꯔꯒ ꯑꯣꯐꯤꯁꯀꯨꯝꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯅꯨꯃꯤꯠꯇꯗꯤ ꯑꯗꯨꯝ ꯋꯥꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯋꯥꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯍꯛꯆꯥꯡ ꯋꯥꯕ ꯈꯛꯇ ꯅꯠꯇꯅ ꯃꯦꯟꯇꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯍꯦꯛꯇꯤꯛ ꯀꯩꯅꯣ ꯃꯌꯥꯝꯗꯨꯅ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯄꯣꯊꯥꯅꯤꯡꯕ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕꯗꯨ ꯇꯧꯕ ꯃꯇꯝꯗ
ꯐ꯭ꯔꯤ ꯑꯣꯏꯔꯒꯁꯨꯅꯦ ꯂꯥꯏꯚꯁꯦ ꯍꯦꯛꯇ ꯊꯥꯕꯁꯦ ꯉꯝꯗꯦꯕ ꯊꯥꯕꯁꯦ ꯊꯥꯗꯦꯕ ꯑꯗꯨꯅꯁꯨꯅꯦ ꯑꯗꯨ ꯍꯣꯏ ꯌꯥꯕ ꯃꯇꯝꯗꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅꯅꯦ 10:30 ꯑꯩ ꯆꯠꯂꯦ 40ꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯔꯤꯒꯦ ꯁꯣꯍꯦꯜ ꯑꯗꯩ ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯈꯤꯕꯁꯤꯡꯗꯣ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯒꯁꯨ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯀꯃꯦꯟ ꯑꯝꯇ ꯇꯧꯁꯟꯕꯤꯔꯛꯑꯣ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ ꯀꯨꯟꯃꯨꯛꯁꯨ ꯐꯥꯖꯜꯂꯛꯑꯦꯗꯅꯀꯣ ꯑꯩ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯐꯝꯕꯁꯤꯁꯨ ꯑꯗꯨꯝ ꯐꯝ ꯂꯩꯕꯁꯤꯁꯨ ꯋꯥꯏ ꯈ꯭ꯋꯥꯡ ꯅꯥꯏꯀꯣ ꯑꯗꯒꯤ ꯁꯨꯝ ꯋꯥꯁꯦ ꯇꯞꯅꯕꯨ ꯉꯥꯡꯉꯁꯨ ꯏꯪꯅ ꯇꯞꯅ ꯁꯨꯃꯥꯏꯅ ꯇꯞꯅꯕꯨ ꯍꯥꯏꯔꯁꯨꯅꯦ ꯈꯅꯥꯎꯁꯨ ꯁꯨꯝ ꯈꯅꯥꯎ ꯀꯪꯉꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯗꯨꯅ ꯀꯨꯏꯅ ꯊꯥꯕꯁꯤꯁꯨ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯥꯕ ꯌꯥꯕ ꯃꯇꯥꯡꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯀꯥꯟꯗ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯦꯛ ꯉꯥꯏꯍꯥꯛꯊꯥꯕꯁꯤꯗ ꯄꯦꯟꯊꯣꯛꯄꯤꯔꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯉꯥꯏꯔꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯀꯃꯦꯟ ꯑꯃꯇ ꯇꯧꯁꯟꯕꯤꯔꯛꯑꯒꯗꯤ ꯑꯩ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦꯅ ꯈꯜꯂꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯍꯦꯜꯅ ꯍꯥꯏꯕ ꯏꯁꯩꯗꯣ ꯃꯇꯦꯛ ꯑꯃꯇꯪ ꯇꯥꯒꯦ ꯊꯤꯔꯒ ꯉꯁꯥꯏꯗꯒꯤ ꯃꯦꯁꯦꯖ ꯊꯥꯔꯛꯇ꯭ꯔꯁꯨ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯁꯤꯗ ꯌꯦꯡꯒꯦꯕ ꯃꯌꯥꯝꯁꯦ ꯃꯦꯁꯦꯖ ꯗꯣꯠ ꯑꯃꯃꯝꯇꯪ ꯑꯣꯏꯔꯁꯨ ꯊꯥꯖꯤꯟꯕꯤꯔꯛꯑꯣ ꯍꯥꯏ ꯁꯤ ꯏꯁꯩ ꯌꯧꯔꯝꯒꯅꯤ ꯁꯣꯍꯦꯜꯅ ꯍꯥꯏꯗꯣ ꯑꯩ ꯊꯥꯔꯛꯀꯦ ꯃꯇꯦꯛ ꯑꯃ ꯊꯥꯔꯛꯀꯦꯀꯣ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯀꯅꯤ ꯀꯨꯏꯅꯗꯤ ꯊꯥꯔꯛꯑꯣꯏ अभी जा ए सुबह अभी जा सिर्फ उन्होंने को मेरे मेरे दिल के पागलपन की और सीमा क्या है यूं तो मेरी छाया कुछ में हो तेरा सामने ꯌꯥꯝ ꯊꯥꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯍꯤꯟꯗꯤꯒꯤꯗꯤꯅꯦ ꯀꯣꯄꯤꯔꯥꯏꯠ ꯑꯗꯨ ꯊꯑꯣꯏꯅ ꯄꯤꯁꯜꯂꯛꯏ ꯌꯥꯝ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯃꯅꯤꯄꯨꯔꯤ ꯏꯁꯩꯒꯨꯝꯕꯗꯤ ꯍꯣꯏ ꯃꯇꯦꯛ ꯉꯥꯏꯍꯥꯛ ꯈꯥꯞꯄ ꯈꯣꯠꯄꯗꯨꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯑꯣꯏꯅꯕꯒꯤ ꯅꯨꯡꯁꯤꯅꯗꯅ ꯁꯨꯝ ꯌꯦꯡꯅ ꯁꯛ ꯃꯥꯏ ꯌꯦꯡꯅꯗꯅ ꯀꯣꯄꯤꯔꯥꯏꯠꯀ ꯄꯤꯗꯦ ꯍꯥꯏꯗꯤ ꯑꯗꯨꯅꯕꯨ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯄꯪꯊꯥꯒꯠꯅꯩ ꯃꯌꯥꯝꯁꯦ ꯍꯤꯟꯗꯤꯒꯤꯗꯤ ꯁꯦꯀꯦꯟ ꯀꯨꯟꯊ꯭ꯔꯥ ꯌꯧꯗ꯭ꯔꯁꯨ ꯃꯣꯏꯅ ꯍꯦꯛ ꯊꯦꯡꯅꯔꯗꯤ ꯊꯑꯣꯏꯅ ꯀꯣꯄꯤꯔꯥꯏꯠ ꯄꯤꯁꯜꯂꯛꯄꯤꯅꯦ ꯑꯗꯨꯅ ꯌꯥꯝ ꯐꯔꯛ ꯇꯥꯏꯌꯦꯕꯀꯣ ꯌꯥꯝ ꯀꯨꯏꯅ ꯊꯥꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯏꯁꯩ ꯈꯔ ꯇꯥꯔꯒ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯗꯩ ꯏꯁꯩ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯝꯃ ꯅꯨꯡꯁꯤꯕ ꯁꯨꯔꯒꯤ ꯀꯩꯅꯣꯝꯃ ꯇꯥꯔꯒ ꯇꯨꯝꯕ ꯊꯦꯡꯕꯤꯔꯣ ꯅꯨꯃꯤꯗꯥꯡꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪꯗꯣ ꯑꯩ ꯅꯤꯖꯔꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯀꯃꯦꯟ ꯑꯃꯃꯝꯇꯪꯗꯤ ꯇꯧꯁꯟꯕꯤꯔꯛꯄ ꯌꯥꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯧꯖꯤꯛ ꯀꯌꯥ ꯆꯠꯂꯦ 42 ꯆꯠꯂꯦ ꯀꯃꯦꯟꯁꯨ ꯂꯥꯛꯇ꯭ꯔꯦ ꯑꯩ ꯈꯟꯕꯗ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯍꯧꯔꯧꯕꯤ ꯌꯥꯗꯦ ꯃꯌꯥꯝ ꯃꯊꯪ ꯑꯃꯨꯛ ꯍꯌꯦꯡ ꯑꯃꯨꯛ ꯃꯊꯪꯒꯤ ꯂꯥꯏꯚ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯦ ꯕꯥꯏ ꯕꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯒꯤꯞ ꯃꯤ ꯁꯝ ꯁꯟꯁꯥꯏꯟ ꯑꯗꯨ ꯇꯥꯔꯒ ꯇꯨꯝꯕ ꯅꯨꯡꯉꯥꯏꯕꯅꯦ ꯍꯣꯏ ꯑꯗꯨꯁꯨ ꯇꯥꯔꯒꯦ ꯒꯤꯞ ꯃꯤ ꯁꯝ ꯁꯟꯁꯥꯏꯟ ꯒꯤꯞ ꯃꯤ ꯁꯝ ꯔꯦꯟ ꯇꯧꯕꯗꯣꯀꯣ ꯕꯥꯏ ꯕꯥꯏ ꯁꯣꯍꯦꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯁꯣꯍꯦꯜ ꯒꯨꯗ ꯅꯥꯏꯠ